ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯀꯨ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯀꯨ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯕꯣ ꯃꯥꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯁꯦ ꯐꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯛꯂꯒꯦ ꯀꯨꯟꯖꯣꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯈꯔ ꯑꯣꯏꯔꯞꯅ ꯑꯔꯥꯞꯄꯗ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯅꯤ ꯀꯨꯟꯖꯣꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯛꯄꯗ ꯃꯤꯌꯥꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ ꯍꯥ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯀꯨꯟꯖꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯃꯤꯒꯤ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯈꯣꯏꯔꯝ ꯑꯃꯨꯛ ꯍꯧꯒꯠ ꯅꯃꯤꯠ ꯑꯃꯨꯛ ꯎꯏꯁꯟ ꯑꯃꯨꯛ ꯄꯥꯡꯊꯣꯛ ꯇꯧꯔꯤꯕꯗꯨꯕꯨ ꯎ ꯈꯣꯏꯔꯝꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯨꯟꯖꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯣ ꯊꯤꯕ ꯑꯗꯨꯃꯛ ꯆꯠꯈꯤ ꯀꯨꯟꯖꯣꯅ ꯁꯨꯝ ꯍꯤꯗꯥꯛ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯃꯀꯨ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯍꯤꯗꯥꯛ ꯑꯗꯣ ꯐꯪꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯉꯁꯥꯏ ꯃꯀꯨꯅ ꯇꯣꯡꯈꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯀꯨ ꯑꯗꯣ ꯇꯣꯡꯂꯝꯗꯦ ꯃꯀꯨꯅ ꯇꯣꯡꯂꯕ ꯃꯁꯥꯗꯨꯗ ꯀꯨꯟꯖꯣ खर कुइना ngahak jenamlabagi tungda mayumlomda amuk lakli kunjona adumna mayum joroknabada mahana porakpa hidak singdo sugaiduna mahaki makut anabada thomduna yamna kana layeng chathari somdana kamdori khomai mahaki oza aduta lewa mantra tamba do asum asum haigalaklabada khomai gi manakta leminariba oza aduna khomai da ai ibungo khomai oza ngasi ai nangonda wafam amakak haigero aina haigedribo wafam masi nahak ngamgani natraga ngammoi haibadu hanana hayu oza thabak tu hana tawdrabadi matau karam laina khangjagani thabak kak tu hana karino haibadu khangduba matungda ngamgani natraga ngammoi haibadu haijagadoribani nangi sibu marai haibaduro aigi taw sagona marai tawgono haibani ko oza ai marai tawbra jade ayani aina ngudaba thabak oirabadi soidana ai tawjage oza adumna khomudana horen ahingdi nahak sing asidagi satkhraga thangnaba singlon amada yamna phajaraba yum ama leibani hairba yum masi matam kayagi mamangdagi mi kanasu leinadraba yum ama woduna leiraklabani hairba yum maduda aiga lura tindaramba aigi itaw amaiba amagi yum oduna leiramlibani hawjikti mahak ado nonga khri हारिबा युम अदुदा नहान संगदगा मरुंग लेरंबा लाइरिक सिंह नत्रगना फुरित फिरोन साना थन पुनमक पुदुन लाखदबनी ओजा ओजाना असुकुबे मतम सी लोबिद्रगा अइगोंद सिनरिबा सिबु करी योरबन ओजा खनदुन हंगजबनी को हई सत्कदोरिबा लंबी अदु इलाई लाइबा लंबी अमा नतेने नखोइगुंबा नमित थौबा नापांगल कनबा अमन चत्रबदी यारोदबा लंबीनी मसे नहाकी अरोइबा चांगयंगनी masida nahana mai paktuna aigi inak jorokpa ngamlebadi nahak mafam masidagi chatkhiba yaragani haibadi nahak tamba haiba loire haiba aduna nahak aina hariba thabak asi pangthoklamlaga aigi oiba dakhina do katlo madu ngamdaba thoklabadi nahak aina tawnkhiba mahai punamak loinamak kawhangadoribani kari yojaro sibo masidi bat masine aigi taw sagona tumina chelakribase हाय खोमई ओजा करियो नंग नमुरु मुनुम सोलिबदुबो हा नंग खलिबदु करिनो ओजा आई होरे नाइहिंसी चलगा करि तौगदबनो हाइबदु अदु निंसिंग जरमबनी करिसु तौनगाय लेतिनिबो मफम मासेतगी चटकदब लंबीदो आइना ताकनी मर्दना ना चकिबे मतमदा चिंगलोना सिलान थोकलगा थनबदा लेरिबा चिंगमाय अदुता पिक्तकना यामना फजबा युम मचाम लेरमगनी युम अदो मतम पुनमक्ता अदुमक ngaदुना लेबनी manungda thamoi thamdugum changluba kandadi karimata thalamoi haiba yum madugi manakta na hana changsillaga yum madugi manungdagi potem cheram singado puduna lakadabani mamang thakta aina satra kaya ma tambikhre adubu aina hariba thabak singasi makoina pangthokpa matangam khiri ai ngasi phawba wana sakna khangduna laklibani nangnadi sodana ngamgani haiba sai thajabali mamang thakta aigi nakta amaiba tamba laklamba miyoi kayana aingondagi mahi kaya lawtholaba matungda chatkrabani
ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯩꯔꯤꯕ ꯃꯍꯩ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯃꯥꯡꯍꯟꯕꯅꯤ꯫ ꯐꯔꯦ, ꯅꯪꯅꯗꯤ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯜꯂꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯆꯠꯂꯨ, ꯑꯗꯨꯒ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯀꯣ꯫ ꯑꯣꯖꯥ, ꯍꯧꯖꯤꯛ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯑꯍꯤꯡꯗ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯥꯎ, ꯂꯣꯛꯅꯨꯡꯗ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯕꯨ ꯂꯣꯛꯅꯨꯡꯂꯣꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯣꯛꯅꯨꯡꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯏꯔꯨꯖꯕ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯂꯩꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯄꯨꯊꯔꯛꯂꯤꯕꯅꯤ꯫ ꯈꯣꯃꯩꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯛꯅꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯂꯣꯛꯅꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯈꯣꯃꯩꯅ, ꯑꯣꯖꯥ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯑꯩ ꯍꯥꯏꯒꯦ, ꯌꯦꯡꯉꯨ, ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯆꯥꯏꯊꯔꯛꯂꯤꯕꯅꯤ꯫ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯆꯥꯏꯊꯗꯨꯅ ꯂꯛꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯍꯟꯗꯨꯅ ꯑꯏꯁꯤꯡ ꯄꯨꯝꯅꯃꯛ ꯃꯊꯛꯇ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯆꯦꯟꯈꯠꯍꯜꯂꯨ꯫ ꯑꯗꯨ ꯅꯍꯥꯛꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ? ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯃꯗꯣ ꯑꯃꯨꯛꯇꯪ ꯁꯣꯟꯗꯨꯅ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯣꯞ 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 ꯃꯈꯨꯠꯅ ꯁꯨꯝ ꯐꯨꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤꯗꯤ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯊꯛꯇ ꯑꯣꯏꯅ ꯍꯪꯒꯠꯇꯨꯅ ꯆꯦꯟꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯃꯩꯗ ꯌꯥꯔꯦ, ꯃꯗꯨ ꯀꯨꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯗꯒꯤ ꯈꯣꯃꯩꯅ ꯊꯕꯛ ꯑꯗꯣ ꯍꯟꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯟꯗꯣꯛꯈꯤꯕꯒ ꯃꯊꯛꯇ ꯆꯦꯟꯈꯠꯂꯝꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯄꯨꯟꯅ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯛꯄꯗ ꯍꯧꯖꯤꯛ ꯈꯣꯃꯩ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯈꯥꯡꯉꯩ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯌꯦꯡ ꯇꯥꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯐꯝ ꯑꯗꯣ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯌꯦꯡꯉꯨ, ꯅꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨꯕꯨ ꯊꯥꯗꯔꯛꯄꯗꯅ ꯀꯌꯥ ꯌꯥꯝꯈ꯭ꯔꯕ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯪꯒꯠꯄꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯁꯦ ꯅꯍꯥꯛꯅ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯄꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯈꯪꯒꯗꯕꯅꯤꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ꯫ ꯑꯩꯅ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯃꯇꯝ ꯍꯪꯒꯠꯄꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯨ ꯉꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ, ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯖꯒꯗꯕꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯂꯥꯏꯄꯣꯛꯀꯨꯝꯕ ꯖꯥꯠꯅꯤ꯫ ꯅꯪꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯍꯩꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯌꯥꯗ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯂꯕ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯣ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯈ꯭ꯔꯤ꯫ ꯈꯣꯃꯩꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯀꯨꯟꯖꯣꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯣ ꯐꯕ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯂꯝ ꯑꯗꯣ ꯐꯖꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯂꯕꯒꯤ ꯇꯨꯡꯗ ꯈꯣꯃꯩ ꯆꯤꯡꯂꯣꯟ ꯑꯗꯣ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯆꯤꯡꯃꯥꯏ ꯑꯃ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯂꯣꯟ ꯑꯗꯣ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤ꯫ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯈꯣꯃꯩ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯌꯦꯡꯊꯈꯤꯕꯗ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯃꯨꯔꯤ ꯃꯨꯔꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯟꯁꯤꯡꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ, ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯅꯤꯗꯣ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯦ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯆꯤꯡꯃꯥꯏꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫
asumna mahakna kumtharaktuna chingkhong jawrabada chingkhong arudagi amu kakhatkidoriba chingmai aruda yengkhalubada mahaki ozana hairakhiba piktak tawpa yamna phajaba yum ama haibado mahakna uba haurakhi yum adugi manak tamna khomai chattaba yati khanduna mahaki lam chingchinaba leiwa mantra do sijinnaduna yum adugi manak to khudakte yauki asumna yum adugi manak jawrabada yum adugi imungda change haiduna hek torokpada mangolda ahal lama phamlaga leirami matam aduda khomaina ahal adugi manaka jangsillaga khuru leitana khuramli matam aduda ahal aduna imungo kariyo nangna parap laklaga aingoda khuramli basibo nangbu aingodagi kari pambage adumna halakpada khomaina ayasi mafam masida leiriba lairik amadi sang thangnaba polam charim singasi lobo lakcharibani ayo aingoda pinabiyu adumna hairapata mangolda phamlaga leiramliba ahal aduna karigino nangna madu pamlibadi nahapu kadaidagi lakpano mafam masida karigidamaka laklibano polam charam singasina nangonda kari kanagadoribano nahapu saba phangdaba miyoira khomai khumphang khangde matamada khomaina imungasta leiriba polam charam punamakse aina lawraga kanagumba amada khudol tamgadoribani madugidamakta lawdaba yadabani pinabiyu hairi matamada mangolda phamlaga leiramliba ahaladuna nangna polam charam singase pukhrabadi aidi mafam masida kari kaitawraga lehogani sara thangna punamok nangna pukhrabadi aidi kari sarga hingani adumna hairakpada khomaina nahakti asibani asibanabu chinjak chabra haiduna hanglakpada mahak niki mamangda phamdun leiriba amaibagi saktam loriba do mafam marang khangdana mangkhri masidagidi khomaina mahak asibagi thawai milelni haibasi aina khangbasida mahak mangkhriba oiramale asumna khallaga mahana imungda changlaklaba matungda liramli pochai singado lokthoknabagidamak jamna kana honari aduga mafam amada leiramba lairik kharasu mahana porakpa chawraba khaw amada hapsinkhri phirol amadi santhana punamak khaw amada pulap hapsilaba matungda mareng banda haigatuna thokhinaba tawpuda thongado kanagumba amada losinduna leirami madu ubada khomaina thongasi mapandagi kanagumba amada lonsangrase mangolda phamlaga leiramliba adubu ahingba mi oiraba jala oidi aina magi manakta changba matamda mahak asiba thawaini haibase aina ngasaina khangkhrabani tawriba singasi mahanga thawigi tawriba wawiri kanadraba nangi napotna chei singasi aina kanagataba mawongda sijinanabagidamukta pubani nangi damakta oibasu yaroida polam charam singasi nahana kanduna thambagi kanabana karino aigi lambi thadu natrabadi afaba suwai oiroi asumna khomaina tarang malang amata hairi adubu thongsu hangde kariba tawdi yum ado tapna asum mansilakli masidagidi khomaina yum masina mansilaklabadi aisu hanurduna sikhiba yai maramaduna ai thogdaba yadi khaladuna khomaina yamna kana lewa ama solaba matungda thongadugi maikai tamna khongpakna kawbada thongado pungkai kaiduna mapanda mahak tholakhi khomaina adumna mapanda hek thokibaga yum ado borong ningkhaiduna pumang takhi khomai hanna yengamdana mahaki ojana leiriba adugi maikai tamna parap lakhi matam aduta khomaina khali mahana porokliba polam chiram singasigi manungda karigumba yamna kallaba hi ya yamadi yauri masina maram oraga yum ase tekpa kaiba manba naidribani hariba hi ya yase mahaki ojana phangkhrabadi mahaki oja se punsi nungsangna siba naidana leigadoribani adu warabasu aigidamakta thawai khubak tahaduna takpi tambiri wajani mana pama pur khudimak logja khrasanu haiduna khomai gamgam asum lakpana haujikti mahaki ozagi yumgi sumang ado yorsilaklei yumgi sumang jawrabada khomaina mahaki ozadu phukkan kan kauri oza adu su yamna harawna palanga chenthorakli arduga polam chiram singado proktabra haiduna jengthorokpadadi loinamak suna proktuna leramlei matam aduta amaiba aduna chenselalaga ihan hana khomaidagi lawkhibasi athaba lairik amani matam aduta khomaina oza lairik asigi manungda kayamuk luba lairon iribano masibu kamdo bojano asomna hairakpada khomaigi manakta leiriba oza aduna nokraga ai apangba masi yemta lairik manbagi wani ne masidi upu amani ne ai tawgi yamu lalalau imungda changsilaw asumna hairaga khomai amadi magi oza to makhoi ani punna imungda changmidarakle madugi matung oza aduna mahana pari pha lairik aduki mathak aduta magi makutto sukhallaga i khara tahali adumna i tahankhiba adugidi
ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯆꯦꯃꯥꯏ ꯑꯃ ꯍꯥꯡꯇꯣꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯆꯦꯃꯥꯏ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯥꯡꯇꯣꯛꯈꯤꯕ ꯑꯗꯨꯗ ꯃꯅꯨꯡꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯥꯝꯅꯁꯨ ꯀꯣꯔꯣꯛ ꯀꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯃꯇꯨꯝ ꯄꯥꯛꯂꯞ ꯇꯧꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯄꯨ ꯍꯤꯔꯥꯃꯅꯤꯃꯨꯛꯇꯔꯣ ꯌꯥꯄꯪꯕ ꯅꯠꯇꯦꯅꯦꯁꯦ ꯑꯩ ꯇꯧꯈꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯀꯣꯏꯗꯥꯅꯕ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯤ ꯄꯥꯛꯇꯛ ꯇꯧꯅ ꯀꯣꯏꯗꯥꯅꯔꯒ ꯌꯥꯝꯅ ꯐꯖꯅ ꯂꯪꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯂꯥꯎ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯨꯝꯅ ꯂꯪꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯈꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯑꯃ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯍꯩꯅ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯔꯛꯇꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯣꯖꯥ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯣꯖꯥ ꯈꯣꯃꯩ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯃꯁꯦ ꯑꯩꯅꯕꯨ ꯄꯥꯏꯔꯕꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯃꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯄꯣꯠꯁꯛ ꯑꯁꯦ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥꯅ ꯁꯤꯕ ꯅꯥꯏꯔꯣꯏꯗꯕ ꯑꯃꯣꯔ ꯑꯣꯏꯔꯒꯗꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯣꯖꯥꯅ ꯄꯥꯏꯔꯒ ꯂꯩꯔꯕꯅꯤꯅ ꯑꯗꯤ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯁꯤꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯔꯣꯏ ꯃꯁꯤꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯁꯥꯡꯇꯣꯛꯍꯟꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯗꯤ ꯆꯞ ꯆꯥꯈꯤꯒꯅꯤ ꯐꯔꯦ ꯄꯣꯠ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯔꯛꯄꯅꯤꯅ ꯅꯪꯒꯤ ꯄꯣꯠ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯋꯥꯏꯍꯧꯕꯅꯤ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯁꯤꯗꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯊꯕꯛ ꯈꯔꯗ ꯑꯗꯨ ꯀꯥꯟꯅꯈ꯭ꯔꯕꯁꯨ ꯄꯨꯟꯁꯤꯔꯣꯝꯗꯗꯤ ꯁꯥꯡꯗꯣꯛ ꯁꯥꯡꯖꯤꯟꯖꯔꯛꯑꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯔꯥꯟꯖꯔꯛꯄ ꯄꯣꯠꯅꯤꯅ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕꯗꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯦ ꯃꯁꯤꯅ ꯇꯧꯕ ꯉꯝꯕꯁꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯅꯤꯡꯂꯤꯕꯒꯦ ꯑꯣꯖꯥ ꯑꯩ ꯈꯔꯗꯤ ꯈꯪꯖꯅꯤꯡꯉꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯣꯡꯉꯥꯜꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗ꯭ꯔꯣꯅꯦ ꯃꯗꯣ ꯏꯕꯥꯅꯤ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯈꯪꯒꯗꯕ ꯅꯠꯇꯦ ꯃꯤꯇ꯭ꯔꯪꯅꯤꯅꯦ ꯑꯣꯖꯥ ꯃꯤꯇ꯭ꯔꯪꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯊꯛꯇ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯔꯧꯍꯟꯕ ꯑꯉꯥꯟꯕꯕꯨ ꯆꯤꯡꯗꯣꯟꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯔꯤ ꯈꯣꯃꯩ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯣꯖꯥ ꯑꯗꯨꯅ ꯈꯣꯃꯩꯗ ꯅꯪ ꯍꯧꯖꯤꯛꯇ ꯃꯗꯨ ꯈꯪꯂꯤꯕ ꯋꯥ ꯑꯣꯏꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥꯁꯨ ꯀꯠꯂꯕꯅꯤ나 ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯌꯦꯡ ꯍꯟꯕꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯜꯂꯨ ꯅꯉꯣꯟꯗ ꯑꯩꯅ ꯍꯌꯦꯡ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯊꯕꯛ ꯑꯁꯤꯃꯇꯪꯒ ꯅꯍꯥꯛꯅ ꯇꯧꯔꯝꯈꯣ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠꯁꯤ ꯁꯣꯏꯗꯅ ꯆꯠꯆꯔꯒꯦ ꯑꯣꯖꯥ ꯐꯔꯦ ꯅꯪꯁꯨ ꯌꯨꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯛꯂꯕꯅꯤꯅ ꯆꯠꯈꯤꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯣ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯨꯟꯖꯣꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯈꯣꯃꯩꯗꯣ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯃꯇꯝꯗꯨ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯣꯃꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ 이베마 이따오 코메이도 레이트 하이바 어우 다다 꾸이레 마랄랑 페이스 키바 오 누미 따라님 수르브로 아스카타이데게노다 타마니부 하우르마니다 그리 타마니 아두디 마나 떠올리버 싱시 크라이데게 오래버잖아
ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤ ꯃꯥꯁꯨ ꯑꯃꯥꯏꯕ ꯑꯣꯖꯥ ꯑꯃꯒ ꯇꯥꯟꯅꯔꯒ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤ ꯃꯉꯣꯟꯗ ꯄꯨꯟꯅ ꯍꯩꯊꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯁꯦ꯫ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯇꯥꯗ ꯀꯩꯗꯧꯕꯤꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯩꯁꯨ ꯇꯧꯗꯦ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯗꯥꯔꯤ ꯀꯨꯝꯊꯕꯗ ꯃꯈꯣꯡ ꯑꯗꯣ ꯂꯩꯈꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯂꯩꯈꯥꯏꯈꯤꯕꯗꯨꯅ ꯃꯍꯥꯛ ꯇꯦ haiduna phamtharaga ngahak chaina khangli khomai nupi changsillatuna thada keno torisibo haiduna mahaksu yengi matamaruta kunjogi makhongna kanna ma paithoklaga leiribado kunjona ure madu ubada kunjona masa matomta makhutna pairaga sumnaba yamna kanna honari asumna mahakna yamna kanna honabadagiti mado saru paithoklibado phalu matungda kunjo sek sektuna mayumlomda chakhi kunjona mayum jorobada mahakna khomaigi mayumda chatlubada makhong laitheklibudu khomaina khangbadagi toklibani haiduna mahakna khomaida yamna saungingki madugi matung kunjona khomaigi yumda tamthiraba lai ama thajanduna mahaki nupi angangbu ot nairagi haiduna mabukningda lepkhri asumna tawduna haujikti kunjodo mahak ayuki chak thoganaba sem sakhi somdana khomai mahaki ojana hariba thabak ado kari thabak oirabano ai chacharamlage hairi matam maduta amaiba oja aduna se khawasi paikho khawasi gi manungda utong ama yauribani hariba utong asida nahana fa masitiga asum chatkhraga khungang ama thengnagani khungang ase nahana makha pangna asum chatlakanda thengnagadabani lambi ama leigani chingkhong asida hariba lambi asigi makha pangna asum tharu matungda hariba khungang ado thengnagani oja maiba khungang adudi yamna khudong thiningai oiba mayagi khungang nido mafam mado hek yoksinkhibada charam chadat nabana akhoi se ngawgadoribani maduda karigumba lamduna charobade akhoi se awa phamda tagani haiduna akhang ahi singna takpi oja chumi madu phawba ngakthokpa ngamdrabadi nahak aina mantra tambagi kai kanaribagi lewa mantra haiba sidi matangbu charabadi sijinaba yaiko maduda isa ngathok janabagi da makta ni akhoi na tamlibase fare fare utong ase puduna chalo khawsi hap labani ko oja utong se gedong jo haibano ai adu hai khijibra hoi oja hai khijri utong ase puraga nahakna mayagi oiriba lam adugi mayaida yamna fajaraba mitam ama leramgani hariba mitam ase utong da yamna ngawba lai amani mahakna utong da ngawriba sigi maramdi ngahan waida mahakna magi nupida ising khara pithaknabagi damakta utong asi lauduna mahakna ising khara soklaga mahaki nupigi manak tamna lakhi matam maruta utong ase mahakna asum chalingaida mahaki matungta sauraba sa amna tanarakpadagi mahakan semada soibadagi tusanduna utong ase mahakna namkhaibadagi utong do kaikhi kairabu utong adu da yauri bising punamak leimaida ta khabada mahakna hanjin ising soktuna mahaki nupigi arang khorang ko koknabagi damakta tawkhibani mahakna matadu da khanki kanagumana ingonda utong amatang pibirabadi aise kya da nungaigadabano haiduna khanjakhi uchinna chinna mahak magi nupigi manak phawbadi yarokle ising yamna yaudri adu mahaki nupiri taibang thadoktuna leiramle ising khawangman khibana marudagi di nipa ado mafam adu makata yamna sauna mafam orada leiramba hairaba mahi hairaba amaiba kaya bu mahakna tana hatpa phuba cheiba kaya ma tawki oja karigino magi nupina siraga oja amaiba sing halibadi amaiba sing aduna mahaki nupi kanbiba ngamde haibagi damak mahakna sauribani makhadi kamdo boja makha haibabu madugi matung amaiba singna mahak se nung onanaba sap tawki adugi matung da mahak se nung onuna sahi kaya leklabani aduga oja utong asina kamdo ba kanagumana mahaki wari asi khangmadagi fajaraba utong ama mahaki makutta paihallabadi mahak ase amuk hanna mi olakadoribani karigumba mahakna mi olabadi utong adugu sariba mi adugi makha pona hingadoribani taw haiba makai tawgadoribani maramaduna mi ado aigi inaka thamduna aigi seba sebi tawhangi khanbagi ni ne oja aina su oja itumta jingnung manung asta hunduk lambase nungai taduna leiramlibani ai sojan thabaga se tawjaruragi aduga taw nupa macha mafam marta nahanu utong ama paraga lakpado makhoi punamang ugani
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯂꯦꯋꯥ ꯅꯠꯇ꯭ꯔ ꯃꯟꯇ꯭ꯔ ꯁꯨꯅ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯆꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯃꯌꯥꯒꯤ ꯃꯍꯩꯅ ꯄꯤꯛ ꯊꯟꯅ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯃꯌꯥ ꯍꯩꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯨꯅ ꯈꯪꯂꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯈꯨꯜ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯆꯪꯂꯝꯗꯥꯏꯗ ꯆꯥꯎꯔꯕ ꯁꯅꯊꯣꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯣꯟꯊꯣꯡ ꯁꯅꯊꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯃꯤꯇꯝ ꯑꯆꯧꯕ ꯑꯃꯁꯨ ꯍꯛꯇꯨꯅ ꯌꯦꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯅꯨꯡꯁꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯉꯥꯛꯇꯃꯛ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥꯅ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯊꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯃꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯝ ꯈꯪꯂꯛꯂꯦꯗ ꯈꯟꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈꯣꯃꯩꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯁꯅꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯁꯣꯏ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯩ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯍꯣꯏ ꯑꯩ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯅꯠꯆꯗꯦ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕꯗꯨ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯣꯏꯕ ꯂꯥꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯆꯪꯍꯟꯗꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯇꯣꯡꯒꯨꯝꯕ ꯌꯥꯎꯔꯝꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯎꯇꯣꯡꯗꯤ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯖꯔꯛꯇꯦ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯎꯇꯣꯡ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ ꯎꯒꯤ ꯃꯇꯣꯡꯗꯨꯕꯨꯔꯣ ꯎꯇꯣꯡ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯨꯕꯨ ꯁꯅꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯎꯇꯣꯡ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯦꯅꯦ ꯃꯁꯤ ꯃꯍꯥꯛꯅ ꯄꯣꯔꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯌꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯦꯡꯁꯤ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯣꯃꯩ ꯑꯗꯨꯗ ꯅꯪꯅ ꯄꯣꯔꯛꯄ ꯈꯥꯎꯁꯤ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯈꯔ ꯀꯕꯣꯛ ꯈꯔ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯍꯩ ꯂꯩ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯊꯣꯡ ꯉꯥꯛꯄꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯏ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗ ꯈꯨꯔꯨꯝꯖꯔꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯦꯗꯅ ꯍꯥꯏꯕꯗꯨꯗ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯩ ꯂꯩꯁꯤꯡ ꯑꯁꯤ ꯂꯥꯡꯖꯔꯛꯂꯤꯕꯅꯤ ꯐꯩ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯂꯥꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕꯁꯤ ꯃꯤ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯀꯣꯛꯂꯤꯕꯅꯤ ꯐꯔꯦ ꯆꯪꯉꯣ ꯄꯪꯀꯨꯏ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯎꯔꯕꯔꯥ ꯁ꯭ꯋꯥꯏꯗ ꯅꯨꯡ ꯄꯔꯦꯡ ꯑꯣꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯧ ꯈꯨꯗꯤꯡꯃꯛ ꯅꯨꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯪꯉꯛꯎ ꯊꯣꯛꯂꯛꯎ ꯆꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯥꯎ ꯑꯗꯣ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯄꯔꯞ ꯆꯪꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯣ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯗꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯣꯠ ꯑꯀꯥꯏꯅ ꯄꯤꯛ ꯊꯟꯅ ꯄꯩꯗꯨꯅ ꯊꯝꯕ ꯈꯨꯡꯒꯪ ꯑꯃꯒꯨꯝꯅ ꯎꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒꯤꯗꯤ ꯍꯥꯏꯕꯗꯤ ꯁꯅꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯔꯔꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯏꯪ ꯆꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯥꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯈꯤꯕ ꯁꯅꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯅꯊꯣꯡꯗꯨ ꯂꯩꯔꯝꯗ꯭ꯔꯤ
ꯁꯅꯊꯣꯡꯒꯤ ꯃꯍꯨꯠꯇ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯆꯤꯡ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈꯤ ꯁꯣꯝꯗꯅ ꯈꯣꯃꯩꯕꯨ ꯊꯥꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯧꯈ꯭ꯔꯦꯁꯦ ꯀꯔꯤ ꯀꯔꯝꯕꯨ ꯊꯣꯛꯂꯒꯕ ꯃꯐꯝ ꯑꯗꯨꯗ ꯎꯇꯣꯡ ꯄꯨꯁꯤꯟꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯑꯁꯤꯅꯗꯤ ꯎꯇꯣꯡꯗꯨ ꯊꯅꯝꯂꯕ ꯖꯥꯠꯂꯥ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯅꯈ꯭ꯔꯦꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯒꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯣꯡ ꯉꯥꯛꯂꯤꯕ ꯗꯨꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯤꯗꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯔꯇꯤ ꯃꯤꯇꯝ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯂꯤ ꯃꯇꯝ ꯑꯗꯨ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯃꯁꯛ ꯃꯇꯧ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯨ ꯋꯥꯡ ꯆꯥꯎꯏ ꯃꯁꯥ ꯃꯎ ꯃꯇ꯭ꯔꯪ ꯀꯥꯗꯨꯅ ꯍꯦꯛ ꯐꯨꯅꯕ ꯆꯩꯅꯕꯗ ꯃꯈꯣꯏꯗꯅ ꯉꯝꯒꯗꯕ ꯃꯥꯟꯕ ꯁꯕꯥꯟ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯐꯝ ꯑꯁꯤꯗꯤ ꯂꯩꯔꯩꯕꯥꯛꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯑꯃ ꯊꯧꯈꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯦ ꯃꯀꯣꯛ 2 ꯄꯥꯟꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯃꯩꯁꯨ 3 ꯄꯥꯟꯗꯨꯅ ꯖꯨꯝ ꯊꯥꯗꯕꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯈꯣꯃꯩ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯂꯩꯔꯩꯕꯥꯛꯇ ꯂꯩꯔꯕ ꯖꯥꯠꯂꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯩꯕꯥꯛꯅꯤ ꯑꯩ ꯁꯤꯔ ꯃꯥꯜꯂꯦꯗ ꯑꯩ ꯁꯤꯔꯦꯗ ꯈꯣꯃꯩ ꯆꯔꯥꯡꯅꯔꯛꯏ ꯋꯥꯈꯜ ꯅꯠꯇꯕ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯁꯣꯏ ꯅꯪꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯛꯄ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯤꯅ ꯍꯩꯕ ꯃꯤꯇꯝ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯏ ꯑꯗꯨ ꯑꯩ ꯃꯁꯛ ꯈꯪꯏ ꯂꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛꯇ ꯍꯪꯂꯕ ꯃꯇꯨꯡꯗ ꯈꯣꯏꯔꯨꯝꯖꯕ ꯌꯥꯒꯅꯤ ꯃꯈꯣꯏꯗꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯆꯠꯂꯒ ꯑꯌꯥꯕ ꯂꯧꯔꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯒꯅꯤ ꯆꯠꯂꯨ ꯁꯣꯝꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯆꯪꯂꯒ ꯅꯪꯅ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯈꯣꯏꯔꯝꯕ ꯂꯥꯛꯂꯤꯕ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯁꯤꯟꯅꯈ꯭ꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯃꯩꯅ ꯖꯒꯥ ꯑꯃꯗ ꯁꯠ ꯂꯩꯁꯜꯂꯤ ꯑꯗꯨꯒ ꯃꯤꯔꯛ ꯌꯦꯡꯉꯒ ꯃꯍꯥꯛ ꯃꯐꯤ ꯍꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯠꯂꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏꯁꯪ ꯃꯨꯔꯇꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯂꯕꯗ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯤꯇꯝ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯤꯇꯝꯅꯤ ꯊꯣꯏꯅꯁꯨ ꯆꯥꯎꯗꯦ ꯃꯗꯣ ꯄꯤꯁꯛ ꯄꯤꯛꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯣ ꯃꯤꯇꯝ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯈꯣꯃꯩꯅ ꯇꯧꯔꯤꯕꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯅ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯍꯪꯒꯄꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯎꯇꯣꯡ ꯑꯃ ꯁꯠꯇꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯎꯇꯣꯡꯁꯦ ꯈꯣꯃꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯄꯤꯛꯁꯤꯜꯍꯟꯗꯨꯅ ꯆꯝꯄ꯭ꯔꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯊꯝꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ
ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯆꯩꯇꯦꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯁꯜꯂꯤ ꯑꯗꯨꯗꯨꯒ ꯈꯣꯃꯩꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯎꯇꯣꯡ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯎꯇꯣꯡ ꯑꯗꯣ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯖꯤꯛ ꯃꯈꯨꯠ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯄꯥꯏꯍꯟꯈꯤ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯑꯗꯨꯗ ꯍꯦꯛ ꯄꯥꯏꯍꯜꯂꯨꯕꯒ ꯂꯥꯏ ꯑꯗꯣ ꯃꯆꯤ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯈꯣꯃꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯊꯪ ꯊꯣꯝꯖꯤꯜꯂꯛꯂꯤ ꯑꯗꯨ ꯅꯠꯇꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯋꯣꯝꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯇꯥꯅꯅꯕ "ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯃꯩꯈꯨꯅ ꯃꯝꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯎꯗꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯣꯃꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ "ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯈꯨꯟꯁꯦ ꯑꯋꯥꯕ ꯑꯃ ꯁꯣꯏꯗ ꯇꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯍꯥꯞꯆꯤꯟꯈꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯀꯔꯤ ꯄꯣꯠꯄꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯩꯗꯣꯔꯛꯏ ꯑꯁꯨꯝꯅ ꯍꯩꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯎꯇꯣꯡ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯎꯇꯣꯡ ꯑꯗꯨꯗꯤ ꯃꯨꯔꯇꯤ ꯑꯁꯤꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯈꯣꯃꯩ ꯈꯣꯡꯗꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁꯅꯊꯣꯡ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯉꯨꯅꯦ ꯇꯨ ꯉꯁꯥꯏ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯊꯣꯡ ꯑꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯌꯥꯗꯦ ꯂꯣꯟꯁꯤꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅꯁꯨ ꯐꯥꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯡꯉꯥꯛꯄ ꯑꯃꯅ "ꯑꯦꯔꯥ ꯃꯥꯗꯤ ꯉꯁꯥꯏꯅ ꯂꯝꯕꯤ ꯉꯥꯎꯔꯝꯃꯗꯧ ꯄꯣꯠꯅꯤꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯅꯤꯗꯅ ꯑꯗꯨꯛ ꯆꯦꯜꯂꯛꯄꯒꯤ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯄꯥꯠ ꯀꯣꯝꯃꯅ ꯑꯗꯨꯝ ꯎꯔꯝꯂꯒꯗꯧ ꯄꯣꯠꯅꯤ ꯄꯥꯠ ꯃꯌꯥꯏꯗ ꯆꯦꯟꯊꯔꯒ ꯃꯥꯅ ꯀꯃꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ "ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯄꯥꯠ ꯀꯣꯝꯃꯅ ꯎꯔꯗꯧꯅꯤ ꯄꯥꯠꯇ ꯆꯦꯟꯊꯔꯒ ꯍꯤꯡꯒꯣꯏ ꯍꯥꯏꯕꯁꯤ ꯈꯟꯗꯅ ꯃꯃꯥꯏ ꯂꯩꯔꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯣꯃꯩꯗꯤ ꯃꯈꯣꯏ ꯇꯝꯅ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯍꯩꯁ ꯑꯁꯤꯗꯤ ꯑꯇꯩ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯇꯝꯅ ꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯁꯅꯥꯊꯣꯡꯁꯦ ꯂꯥꯜꯂꯒ ꯆꯦꯟꯈꯤꯗꯧꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ "ꯑꯣꯏ ꯊꯣꯡꯉꯥꯛꯄꯁꯤꯡ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯖꯤꯜꯂꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗ ꯁꯅꯥꯊꯣꯡ ꯉꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯈꯣꯃꯩꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯈꯣꯃꯩꯅ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯛꯄꯗꯒꯤ ꯈꯣꯃꯩꯅ ꯆꯦꯟꯒꯗꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯂꯩꯃꯥꯏꯗꯒꯤ ꯕꯨꯔꯨꯡ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯁꯥ ꯀꯌా ꯐꯟꯇꯣꯔꯛꯇꯨꯅ ꯃꯥꯏꯀꯩ 10 ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯈꯣꯃꯩ ꯆꯦꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯈꯣꯃꯩꯅ "ꯐꯩ ꯈꯪꯒꯅꯤ ꯃꯈꯣꯏꯗꯅ ꯃꯌꯥ ꯍꯩꯕ ꯑꯩꯁꯨ ꯃꯌꯥ ꯇꯧꯔꯒꯦ ꯃꯤꯇ꯭ꯔꯪ ꯇꯧꯔꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯅꯝꯃꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯦ ꯏꯄꯥꯛ ꯑꯣꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯏꯄꯥꯛ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯄꯥꯛ ꯑꯣꯟꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯄꯥꯛ ꯑꯗꯨꯗ ꯆꯣꯡꯊꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯁꯤꯡ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯣꯃꯩꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡꯅ ꯅꯤꯛ ꯂꯥꯎꯅ ꯆꯣꯡꯗꯨꯅ ꯑꯀꯟꯕ ꯏꯔꯥꯎꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ "ꯃꯌꯥꯝ ꯍꯟꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯇꯧꯒꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯑꯗꯨꯝ ꯅꯦꯠꯇꯨꯅ ꯆꯠꯈꯤ ꯃꯈꯣꯏꯗꯤ ꯂꯩꯃꯥꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯊꯥꯞꯄꯗ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯑꯣ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏꯅ ꯍꯩꯕꯅ ꯑꯃ ꯑꯩꯅ ꯍꯩꯕꯅ ꯑꯃ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯛꯈꯤꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯪꯈꯠꯈꯤ
ꯑꯗꯨꯝꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯪꯈꯠꯈꯤꯕ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯈꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯑꯁꯨꯝꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯅ ꯄꯣꯈꯥꯏꯈ꯭ꯔꯒ ꯆꯝꯄ꯭ꯔꯥ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯍꯤꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯇꯥꯁꯜꯂꯤ ꯆꯝꯄ꯭ꯔꯥꯒꯤ ꯁꯤꯜꯂꯕ ꯌꯥꯛꯂꯕ ꯃꯍꯥꯛꯀꯤ ꯍꯩ ꯑꯗꯨꯒꯤ ꯑꯁꯤꯟꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯨꯞꯂꯤ ꯃꯃꯤꯠ ꯊꯨꯞꯄ ꯃꯅꯥꯀꯣꯡ ꯑꯃꯗꯤ ꯃꯀꯣꯛ ꯊꯨꯞꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯝꯕꯩꯅ ꯃꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯁꯤꯗ ꯆꯦꯜꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯗꯪ ꯗꯪ ꯈꯣꯡꯄꯥꯛꯅ ꯑꯍꯨꯝꯂꯛ ꯑꯃꯔꯛ ꯊꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯑꯃꯗꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯅꯥꯄꯤꯁꯤꯡ ꯑꯃꯥꯏꯕꯁꯤꯡꯅ ꯍꯨꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯄꯔꯦꯛ ꯄꯔꯦꯛ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯣ ꯁꯤꯠ ꯅꯥꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯕꯩ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯁꯅꯥꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯕꯩꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯧꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤ ꯑꯗꯨꯒ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯇꯨꯔꯝꯂꯤꯕꯁꯤꯗꯤ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯪꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯝꯕꯩꯕꯨ ꯃꯅꯪꯒꯟꯗ ꯀꯥꯈꯠꯍꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨ ꯇꯣꯡꯂꯒ ꯈꯣꯝꯕꯩꯅ ꯄꯥꯏꯈꯤꯕꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯝꯕꯩ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯇꯥꯎ ꯁꯒꯣꯜꯗ ꯏꯇꯥꯎ ꯑꯩ ꯑꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯌꯦꯡꯁꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯀꯧꯕꯒ ꯂꯥꯛꯄꯤꯌꯨ ꯅꯍꯥꯛꯁꯨ ꯍꯜꯂꯣ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯒꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯩꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯇꯥꯎꯗꯁꯨ ꯇꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯝꯕꯩ ꯈꯣꯡꯂꯩ ꯊꯨꯅ ꯆꯤꯡꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯎꯇꯣꯡ ꯑꯃ ꯁꯤꯟꯅꯔꯝꯂꯕ ꯃꯨꯔꯇꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯀꯤꯟꯊꯔꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜꯒꯨꯝꯅ ꯃꯥꯡꯈ꯭ꯔꯤ ꯎꯇꯣꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯈꯨꯜ ꯑꯗꯣꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯇꯣꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯁꯤꯜꯂꯒ ꯎꯇꯣꯡ ꯑꯁꯤ ꯐꯥꯎꯕꯗꯤ ꯃꯥꯡꯗ꯭ꯔꯤ ꯑꯗꯨꯅ ꯎꯇꯣꯡ ꯑꯁꯤ ꯃꯥꯡꯗ꯭ꯔꯤꯕꯅꯤ나 ꯎꯇꯣꯡ ꯑꯁꯤꯕꯨ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯧꯕ ꯌꯥꯒꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯗꯨ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯎꯇꯣꯡ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯇꯝ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯍꯟꯖꯤꯜꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯊꯪ ꯃꯉꯣꯟꯗ ꯇꯧꯔꯁꯤ ꯃꯍꯥꯛꯀꯤ ꯎꯇꯣꯡ ꯑꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯖꯩꯒ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯎꯇꯣꯡ ꯑꯗꯣ ꯖꯩꯒ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯇꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯄ ꯄꯠꯁꯤꯜꯂꯛꯄ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯃꯥꯏꯕꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕꯤꯔꯝꯕ ꯑꯃꯥꯏꯕ ꯑꯣꯖꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯎꯇꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯐꯔꯦ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯍꯨꯔꯥꯟꯗꯕꯤꯗ ꯃꯍꯥꯛ ꯃꯇꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯤꯇꯝ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯠꯊꯣꯛꯂꯁꯤ ꯍꯨꯔꯥꯟꯂꯅꯥꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯄꯤꯒꯗꯕ ꯂꯩꯔꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯒꯨꯔꯨ ꯃꯃꯥꯡ ꯊꯛꯇꯁꯨ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯈꯨꯜ ꯑꯁꯤꯕꯨ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯥꯟꯖꯥꯡ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯒ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯗꯨꯗꯤ ꯒꯨꯔꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯃꯤꯇꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯤꯇꯝ ꯑꯗꯨ ꯅꯠꯇꯕ ꯈꯨꯜ ꯑꯁꯤꯅ ꯆꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯠꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯤꯇꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯈꯣꯝꯕꯩ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ
ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯈꯣꯃꯩ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯈꯣꯃꯩ ꯎꯕꯗ ꯑꯣꯖꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯣꯏ ꯀꯝꯗꯧꯔꯦ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ꯭ꯔꯥ ꯑꯧ ꯑꯣꯖꯥ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯎꯇꯣꯡ ꯑꯗꯣ ꯁꯤꯟꯅꯔꯝꯂꯕꯅꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯎꯇꯣꯡ ꯑꯗꯣ ꯑꯩꯅ ꯃꯤꯇꯝ ꯑꯗꯨꯗ ꯍꯦꯛ ꯄꯤꯁꯜꯂꯨꯕꯒ ꯃꯤꯇꯝ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯛꯏ ꯑꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯁꯣꯏꯗꯅ ꯃꯗꯣ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯂꯤꯕꯗꯣ ꯅꯪꯒꯤ ꯃꯤꯠꯇ ꯈꯛꯇꯪ ꯎꯕꯒꯤ ꯋꯥꯅꯤ ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯎꯕꯖꯥꯠ ꯅꯠꯇꯦ ꯃꯗꯣ ꯃꯤꯇ꯭ꯔꯪꯅꯤ ꯃꯌꯥꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤ ꯆꯝꯄ꯭ꯔꯥ ꯑꯃ ꯃꯊꯛꯇ ꯂꯪꯈꯠꯂꯒ ꯆꯝꯄ꯭ꯔꯥꯒꯤ ꯅꯣꯡ ꯆꯨꯍꯟꯕ ꯍꯣꯏ ꯑꯣꯖꯥ ꯆꯝꯄ꯭ꯔꯥ ꯍꯥꯏꯕ ꯃꯍꯤ ꯑꯁꯤ ꯑꯩꯅ ꯏꯁꯥꯗ ꯇꯩꯗꯨꯅ ꯑꯃꯗꯤ ꯀꯣꯛꯇ ꯂꯨꯖꯗꯨꯅ ꯀꯦꯔꯛ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯤꯠꯇ ꯇꯥꯕ ꯀꯥꯟꯗꯗꯤ ꯃꯤꯠ ꯊꯨꯞꯄꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯦꯡꯕꯗꯗꯤ ꯊꯨꯞꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤꯅ ꯊꯨꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯈꯣꯃꯩꯅ ꯃꯗꯣ ꯏꯆꯝ ꯆꯝꯕ ꯆꯝꯄ꯭ꯔꯥ ꯑꯃ ꯅꯠꯇꯦ ꯃꯗꯣ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯎꯈ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯑꯃꯅꯤ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯍꯤꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ ꯑꯁꯦ ꯌꯥꯝꯅ ꯊꯤꯅ ꯄꯥꯊꯕꯗ ꯅꯠꯇꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯨꯅ ꯊꯦꯡꯉꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯊꯨꯞꯇꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯥꯟꯅꯔꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯔꯤꯕꯅꯤ ꯑꯩꯅ ꯂꯩ ꯄꯨꯖꯔꯤꯕ ꯑꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩ ꯑꯁꯦ ꯑꯩꯅ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯃꯊꯛꯇ ꯂꯪꯈꯠꯈꯤꯕ ꯃꯇꯝꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯂꯩ ꯑꯁꯦ ꯃꯌꯥꯝ ꯆꯥꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯒꯤ ꯂꯩꯅꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯉꯥꯎꯈꯤꯗꯨꯅ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯆꯦꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯀꯅꯥꯗꯒꯤ ꯇꯝꯍꯧꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯗꯒꯤ ꯇꯝꯖꯔꯛꯄꯅꯤ ꯎꯔꯤꯖꯥꯝꯕ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕ ꯆꯥꯡꯌꯦꯡ ꯈꯔꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯐꯔꯦ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯇꯝ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯒꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯈꯥ ꯄꯣꯜꯂꯔꯒꯗꯕꯅꯤ ꯑꯩꯅ ꯀꯧꯕꯗ ꯃꯍꯥꯛ ꯂꯥꯛꯇꯕꯁꯨ ꯌꯥꯔꯔꯣꯏ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯒ ꯅꯍꯥꯛꯁꯨ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯖꯥꯏꯗ ꯍꯟꯖꯔꯣꯀꯣ ꯑꯁꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕ 13 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯃꯩ ꯅꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯦ ꯑꯩꯍꯥꯛꯅ ꯈꯥꯕꯩ ꯈꯔ ꯁꯥꯗꯨꯅ ꯋꯥꯈꯥꯏꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩ ꯇꯨꯝꯗꯨꯅ ꯂꯩꯔꯒꯅꯨ ꯍꯧꯒꯠꯂꯨꯅꯦ ꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯞ ꯆꯨꯡꯅ ꯂꯦꯞꯇꯨꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯇꯣ ꯑꯗꯨꯅꯤꯗꯅ ꯆꯠꯂꯨ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯨ ꯇꯣꯔꯩ ꯏꯂꯩ ꯆꯜꯍꯜꯂꯨ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯚꯥꯞ ꯇꯥꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯈꯪꯖꯔꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯈꯣꯃꯩꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯔꯕꯗꯨ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯄꯦꯔꯦꯛ ꯁ꯭ꯔꯣꯠ ꯇꯨꯡꯗꯨꯡ ꯑꯁꯨꯝ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯈꯣꯏꯒꯤ ꯇꯥꯃꯣꯗꯨꯅꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯁꯨꯡꯂꯥꯛ ꯍꯦꯛꯇ ꯂꯥꯛꯇꯕ ꯀꯔꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯕ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯍꯩꯁ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯗꯤ ꯖꯒꯥ ꯈꯔ ꯈꯛꯇꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ
Kana kana lagi yumjauda adumna hanglakpadutta kanasu kumlakti masidagidi khomaigi nupi to phamungdagi tapna kumtharakli araduga kana kana leibachano haduna yumjau adumda mahana parap lakamatamdadi yumjau gi thongado hangdoklaga lerami madu ubada khomaigi nupina aima aiti ngasai tumamdaida thongsi lulam dramaledana asumna khallaga mahana thongado lonsangi haidunna hek paige tawbaga masa matumda thongado kam lonsanki aduga ponado krok pansinki adumna thongado lonsanlaga pona pansinki batuta khomaigi nupidi khangprek khangnuduna yamna kana lawramlaga mahaki tumpham ka adumda kanna selai khomaigi nupina adumna kanna jelakpa matam adutta yamna ngakpa thaudok ama thengnari madudi mahaki machanupa do phamung adugi mathakta phamlaga khokrai chanduna phamla matungda murum lewa khara suladuna makok to yetamuk oidamuk haiduna lerami aduna masa do nom haiduna leram laba matungda murum kaino khara solingai mahaki habadi khomaigi nupi aduna chensel lagaga ibungo kaidorage ha kaidoroge banangbo adumna hairu padutta angang ado milpang thurai aduga ima ai kaidokhrage ima ai kaidokhrage ba adumna hanglakpada khomaigi nupina kasidodi si to manna batawro adumna hairaga khomaigi nupi aduna angang ado hipthali matam aduda angang aduna khomaigi nupida onsilaga ima hojikne ima ga sakchap manaba nupi ma aigi nakta changliba aduga mahangane aiga puna chakhrajila o haidana managi khutse parga chingge tawriba adumna hairakpada khomaigi nupi swai lauri laina mahakpo kauthoklibani khallubada masidagidi khomaigi nupi do pakhatladuna farese hayengne nonghek nganbagane ai amaiba kawrugese adugane nanguna khutpaju chingniba nuido karano haibdo khangdoklaga ima thik tawge ko asumna themlaga angang ado tumtharana ba honari masigi matung makoi ngehaktang tumin leinari adumna makoina ngahaktang tumin leiringi matam adutta yumgi yangkok ado kanagumba amana goro induna chatpagi makholda jumlai aduda goro asum induna sanari matam aduda khomaigi nupina kanarone ikhoigi imungi yangkok ilnana sanari basibo othokna tangedori daise hawgatlaroida tawningba tarasanu asumna khallaga khomaigi nupido kina tumina dumak leiri magi masa ado magi machanupa adomda onsinduna leiribani tunglomdana yangkokna goro inbagi makhol taribani adumna khonjal ado tarambadagi asum nakchil lakpana mahaki hek manangan lomda changkok aduna induna sanabagi khonjal tari khomaigi nupi aduna mahaki machanupa aduna tumlibadu damai wonsinduna phaglang lomda amai wonsinduna leiribani adubu mahaki tunglomda karigumba khara tawribado mahak yengthokpa kiduna hauji phawdi yengthokri hajub lumna subchanduna leiribani adumna leiringai tanja adumakada kadom khanghaudana yumgi yumthak aduda leiriba jinga sing ado kanagumba amana jeret phakkibagum barang launa phaktoklaga sumangda thadakhibagum barang launa sumang tari adumna jinga dunna imakhol hauna phakkibagi khojal adutta khomaigi nupi ado khangprek khangi asumna khomaigi nupina khangprek khangduna laukhatpada maphamada toramba khudimak chap tumina leikhi matamaruta khomaigi machanupa adusu khomaigi nupina kanna laurakpa aduta mahaksu pakhatladuna o khongna kablakle masidagidi khomaigi nupina nga adu bothemjin biraga yumsida amuktoiba haudong thina marona makhel langiba haudong leitraga uchina makhel langi doni tawrise khoi tamodo handa lakisenu ma he halakbaga na koi khangne aiba na koi asumna khomaigi nupi do matom ta pangang da ngangli asumna leirambataki haujikti amuk tumina leikhre matam aduta khomaigi nupina horen ha leraga kari amuk torokadori bajano tumpham chappham he khangdida asumna mabukningda khala matungda kakhanlado chekchinna yapsam lamnabagi tungda makhoyesu tumthanabagi damakta sem sanakhi masigi matung ahingi punga mamuk tarakpa aduwaini matam maduta ngasai gunjuro tharakhiba lai phadibedo yum adugi manungda changsilakle adubu mahana changsilaka matamdari khomaigi angang amati khomaigi nupi makoi ani budi mahangna udi uraga changchinba ngamdri
ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯜꯂꯕ ꯀꯨꯌꯣꯝ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯤ ꯃꯍꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯆꯪꯕ ꯉꯝꯗꯅꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯣꯝꯁꯤꯜꯂꯤꯕꯅꯦꯕ ꯐꯩ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯀꯨꯟꯖꯣꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯆꯥꯛꯁꯪꯒꯤ ꯀꯣꯜꯂꯤꯛ ꯑꯃ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯄ꯭ꯔꯥꯡ ꯂꯥꯎꯅ ꯊꯥꯗꯈꯤ ꯑꯗꯨꯝꯅ ꯄꯨꯈꯝꯅ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯃꯇꯝ ꯃꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯝꯅꯕ ꯃꯥꯜꯂꯤ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯀꯤꯔꯗꯨꯅ ꯍꯣꯏ ꯕꯨꯠ ꯑꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯧꯔꯝꯕ ꯂꯥꯡꯉꯝꯕ ꯒꯣꯔꯣꯡ ꯒꯔꯥꯡ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯄꯣꯠ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯐꯪꯂꯔꯤ ꯃꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯈꯣꯃꯩꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯕꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯙꯤꯕꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯣ ꯀꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯗꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯣ ꯀꯥꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯏ ꯙꯤꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯥꯛꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯪꯕ ꯉꯝꯗꯕꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒꯤ ꯀꯥꯡꯈꯗ ꯆꯪꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗꯕꯤꯗ ꯂꯩꯔꯨꯕꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯕꯅ ꯀꯔꯤ ꯑꯃꯠꯇ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯆꯜꯂꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯗꯤ ꯂꯥꯏꯙꯤꯕꯤ ꯃꯆꯥꯅꯤꯅꯦ ꯑꯍꯤꯡꯕꯅꯤꯅꯦ ꯑꯁꯤꯗꯤ ꯑꯩꯅ ꯐꯥꯔꯒ ꯑꯩ ꯑꯣꯏꯒꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯁꯨꯝ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯀꯔꯤꯝꯇ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯆꯦꯛꯄꯣꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯀꯤꯡ ꯂꯥꯛꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯤꯐꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯖꯒꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯥꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯊꯣꯡ ꯑꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯀꯟꯅ ꯀꯧꯔꯒ ꯊꯤꯔꯛꯄꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯕꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯆꯈꯥꯏꯗꯨꯅ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯐꯪꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯟꯗꯜ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ
ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯁꯦꯟꯗꯜ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯔꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕु ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯈꯣꯃꯩꯗꯣ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯇꯤꯜꯂꯝꯕꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯖꯥꯠꯅꯣ? ꯑꯩꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯗꯨꯗꯤ ꯃꯤꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯝꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯁꯒꯣꯜ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯣꯃꯩ ꯑꯣꯟꯕꯗꯨꯗ ꯃꯌꯥꯝꯅ ꯈꯣꯃꯩꯗ "ꯍꯩꯁ ꯈꯣꯃꯩ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯩꯕꯣ! ꯅꯆꯥꯅꯨꯄꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯤꯔꯛꯂꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯀꯧꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯊꯥꯖꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯇꯥꯁꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯊꯤꯅꯔꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯋꯥꯟꯊꯗꯨꯅ ꯃꯌꯥꯝ ꯆꯪꯅ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯕꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯞꯇꯨꯅ ꯊꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯔ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯀꯥꯈꯠꯄꯤꯔꯛꯂꯨ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯈꯣꯃꯩꯁꯤꯕꯨ ꯃꯥꯏꯕꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯎꯔꯨꯝ ꯉꯥꯡꯅꯔꯒ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯅꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯍꯥꯛ ꯇꯥꯕꯗ ꯅꯠꯇꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯔꯥꯡ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯑꯆꯠꯆꯥ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯔꯒ ꯍꯥꯠꯄꯅꯤꯗꯅ꯫ ꯐꯩ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥ ꯂꯥꯡꯅꯕ ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯔ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯨꯟꯖꯣꯅ "ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦꯗꯅ. ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯒꯣꯜ ꯊꯧꯖꯤꯟꯈ꯭ꯔꯤꯕꯗꯨ ꯈꯣꯃꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯈꯣꯃꯩ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯀꯝꯗꯧꯁꯤꯒꯦ? ꯈꯨꯠꯁꯨ ꯅꯥꯔꯤ ꯑꯩꯗꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯎꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯏꯃꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯂꯦꯞꯇꯅ ꯁꯣꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯖꯔ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯣ ꯍꯪꯀꯠꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯨꯕꯥꯛ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯊꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯄꯨꯝꯃꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯔꯦ. ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯍꯪꯒꯠꯄꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯊꯕꯛꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯣ ꯊꯣꯛꯂꯛꯂꯒ "ꯏꯕꯨꯡꯉꯣ ꯈꯣꯃꯩ, ꯅꯪ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ"꯫ "ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯖꯔꯦ"꯫ ꯐꯔꯦ. ꯌꯧꯈꯤꯅꯕ ꯇꯧꯔꯣ. ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯣꯀꯣ"꯫ "ꯐꯒꯅꯤ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯄꯔꯞ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯆꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ "ꯏꯇꯥꯎ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯃꯒꯨꯝ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤ"꯫ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ? ꯀꯔꯤ ꯇꯧꯔꯕꯒꯦ"? "ꯏꯇꯥꯎ, ꯑꯩꯁꯤ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯇꯧꯏ. ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯏꯇꯥꯎ"꯫ "ꯏꯇꯥꯎ, ꯃꯗꯨ ꯃꯀꯨ ꯃꯪ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯆꯠꯅꯅꯕ ꯇꯧꯁꯤ". "ꯍꯣꯏ ꯏꯇꯥꯎ, ꯆꯠꯅꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ
ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯥꯏꯔꯛꯂꯤ ngasai mahangna lakhibadadi nongalamdai aduaida lakhibani hawjikti khomaina ahing nongai aduda laklibasi mahaki machanupa kanman nangnabagidamaktani asumna khomaido asum paidu lakpana mahangna wakal lamar khalai aigi isanupana laikhiriba matam masi nongalamdaidani aduradi hawjikti ahing nongai chabuk oibanina aina ihar hana lakpada leihoriba pukri adu aina like te adura losanbiramda bijadabani laikai khulgi miyam adugi awaba kokhallamki adumna mahana khalibu wakhalladu sagol apaiba aduna khangladuna itaw mado khwaidagi phaba miyoibagi dharma mani nahangna sodana mado pangthokadabani aina sunagi nateng pangani natrabadi pukhi adu dale hawna ha ke thawai milal ado asum asum lapthokrabadi nahak suna pangan sondarakani budi longsing mangakadoribani taw karino harisibi taw sagon ai gi thawai mi le hawba haiba mani taw nahaki thawai mi ado pukri aduda lehaurabani mado nangna lapthok laga sum helakadoribani kaujin thiba amati nasa sonthaba mi lakchaba sum helakadoribani oh aduga hauji isada kaim tawdribasina kariginu itaw adudi pukri aduga aikoina nangna mahai tamliba aduga panglap lamadi maramadunani adubu hari pukri asida nangi yumgadi onthoka lapna khri oh kayamuk jama lamnabagi taw lamnaba haibabu aina khuduk thaduna ayangbi changda thauduna nangi nayum jongunaba chatpada tha ahum hena changadoribani taw kari tha ahum mani taw aina suklep leptana nuksiki mamang thaduna thauba matamda tha ahum changadoribani aduga aina khudakte yoribana kamdoribi taw itaw aina haikibaduni naha budhi soiba horukledo thawai mirel ado naha na athu matamda lawthoktuna nangi budhi henkadaba honagadabani nahaga se lam chinchinba hai haibasi kawra ma leitaw adum nharapeda khomai wakhal lamuk laktana chummi taw afam mas taina lakhibu lam chinchinba lewa mantra sonu lakhibani aigi ozadu ki manakta su changadaba leiri phare taw pukri adu ki manak jawro asom na harakpadu ta sakolla paibi mata wado launa khongna pairakpana hawjikti pukri adu ki manak jawrabada pukri adu ki mapamda khomai bu thambiri matam adu ta khomai do changsillaklaga pukri adu ki akoibada yengi matam adu ta khomaina hai ai lakli ai gi iming amai ba khomai haidunu kawi karigumbai na lai tainarakpa sita ayit apan piraklaba amati nakhoina aingonda chaibi chetheng piraklabadi afabadi sungwai wai ko fare ai lai tainabi ramge aduga nakoi su nan phamda halona ti phamda ti yu pham mosai leiba yaroi ko asum na haram laga khomaina mana adwai da hauri bana pi sing do foi dun lewa mantra ka solaga pukri adu da asum thadari matam madu da pukri manung adu da kana gumpa man leibugum magi masada phawbudagi mahana ising iro nungado da yeng tharuda mahagi thawai mirel aduna ising imai adu da phawgat pangamdana leiribodo khomaina uri madu ubada khomaina ihi chummi aigi taw sagona aigi thawai mi pukhi se leiki haibani ko pukri asigi iro nungda ai isa si leirurabani ko fare aina masibu lokthok yadabani adumna khallaga khomaina lewa khara solaga mana kadai leiba leitum ma khullaga ising adu langthaki matam adu da isingi imai adu da fazil liba punamak adu loina mak kaidun lokthokri matam adu da khomai ki thawai me adu su yamna wana phagulaktuna khomai ki hakchang manung da tinkhre masidagi di khomai mahana khangki haikiba punamak loina amuk ningsing laktuna haujikti mahana tawriba thabak ado mai pakna pangthok lamna matungda mahakna pukri adu pu phunjillamli matam maruda pukri adu da phullige matam adu ta kadom tagi no khanghodana ahal lama tholoklaga ai ibungo amai ba ipal nahana tawriba thabak asi khwaidagi pharaba thabakni matam kayadagi mafam masida ai khoi ase phajin punsinduna chatpang ngamdra leraklabani adubu nahakna ai khoi bu thadok piri ai khoi ase nahakna landuna lakliba mayagi khunggang adu dagini nahakna utong piduna lai adubu ningkha tamhan khibadagidi ai khoi su mafam masida ningkha tamna leiba horukhrabani adubu nahak laklaga ai khoi bu thadok pidrabadi yadabarina nahak pu lakpa wana ngairam libani fare nangna tawriba thabak khudima ai khoi loina makhangi matambu abu hangkatuna laklibani nahana ai khoi bu thadok libase masigadi anirak shurabani fare nahak chatlu nong ngadringa yoruro nachanu pa adu kalluro chalu asom na hairakpadagi khomai hoi haiduna sagot adu da kakatuna mahak paiduna chatkhre masidagi di
ꯈꯣꯃꯩꯅ ꯐꯨꯟꯖꯤꯟꯕꯤꯔꯝꯂꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯌꯥꯝꯁꯤꯡ ꯑꯗꯣ ꯃꯌꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯉꯪꯗꯨꯅ ꯄꯥꯏꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯆꯠꯂꯤꯕ ꯁꯒꯣꯜ ꯑꯗꯣ ꯑꯁꯨꯝ ꯄꯥꯏꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯛꯇꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯑꯃꯒꯨꯝ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯏꯇꯥꯎ, ꯄꯥꯏꯕ ꯋꯥꯔꯕ꯭ꯔꯅꯦ?" "ꯏꯇꯥꯎ ꯈꯣꯃꯩ, ꯑꯗꯨꯒꯤ ꯅꯠꯇꯦ. ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯎꯕ ꯌꯥꯕ ꯅꯠꯇꯦ, ꯈꯪꯕ ꯌꯥꯕ ꯅꯠꯇꯦ. ꯇꯨꯃꯤꯟꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯤ." "ꯐꯔꯦ ꯏꯇꯥꯎ, ꯂꯝ ꯆꯤꯡꯁꯤꯜꯂꯨ, ꯈꯨꯗꯛꯇ ꯌꯨꯝ ꯌꯧꯔꯁꯤ." ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯅ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯟꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯒꯣꯜꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯒ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯈꯣꯃꯩ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯃꯁꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯦꯀꯣ. ꯐꯩ, ꯈꯪꯒꯅꯤꯗꯅ." ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯄꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ "ꯍꯣ, ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯍꯥꯏ, ꯑꯩꯅꯤꯅꯦ. ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣꯅꯦ ꯅꯪꯕꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯤꯗꯨꯅ ꯂꯩꯔꯛꯂꯕꯅꯤ. ꯅꯪ ꯂꯥꯛꯄ ꯆꯪꯊꯣꯛꯄ ꯅꯨꯡꯉꯥꯏꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯐꯃꯨꯡꯗ ꯇꯨꯝꯃꯨꯔꯣ. ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦꯀꯣ. ꯌꯨꯝ ꯑꯁꯤ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯂꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ "ꯑꯁ, ꯉꯁꯥꯏꯗꯒꯤꯅꯤ ꯇꯧꯔꯤꯕ. ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩ ꯇꯧꯔꯒꯦꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯦ, ꯃꯆꯥꯅꯨꯄꯥꯗꯣ ꯀꯣꯟꯁꯤꯜꯂꯒ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯁꯨ ꯈꯣꯃꯩ ꯂꯥꯛꯂꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯑꯣꯏ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯥꯟꯅꯔꯣꯏ. ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯂꯨꯔꯥꯎ. ꯑꯩꯅ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯥꯗꯣꯔꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯣꯡꯊꯣꯛꯂꯒ ꯐꯛꯂꯥꯡꯗ ꯌꯩꯁꯜꯂꯒ ꯇꯥꯔꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯀꯧꯊꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ. ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯀꯨꯟꯖꯨꯅ ꯊꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ "ꯍꯣꯏ, ꯃꯥꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ "ꯃꯕꯨꯛꯆꯦꯜ ꯑꯗꯨꯛ ꯐꯠꯇꯕ, ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯕ, ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯕ. ꯃꯍꯥꯛꯀꯤꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯆꯥꯡꯌꯦꯡꯗꯕ ꯅꯠꯇ꯭ꯔꯦ. ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯀꯦ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯏꯕꯤ ꯂꯧꯒꯦ ꯈꯜꯂꯛꯂꯦꯗꯅ. ꯃꯕꯨꯛ ꯐꯠꯇꯕ ꯏꯇꯥꯎ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯕ ꯊꯥꯔꯔꯣꯏ. ꯍꯥꯏ, ꯂꯥꯏ ꯐꯗꯤꯕꯤ, ꯍꯥꯏꯕꯤꯌꯨ ꯑꯃꯥꯏꯕ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯪꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯛꯅꯒꯗꯕꯅꯤ. ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯒ ꯊꯅꯝꯒꯗꯕꯅꯤ. ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯅꯤ. ꯆꯠꯂꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯐꯒꯅꯤ ꯐꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ "ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ?" "ꯀꯔꯤ ꯍꯥꯏꯒꯦ?" "ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ. ꯑꯩ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ "ꯏꯇꯥꯎ, ꯈꯣꯡꯂꯩꯗꯨ ꯈꯔ ꯇꯞꯊꯕꯤꯔꯣ, ꯑꯗꯨꯗꯨꯒ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯆꯠꯄꯤꯌꯨ. ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯏꯃꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯒꯅꯤ. ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨ ꯑꯩ ꯂꯣꯟꯅ ꯌꯦꯡꯒꯦ ꯏꯇꯥꯎ." "ꯏꯇꯥꯎ ꯈꯣꯃꯩ, ꯅꯪꯅ ꯃꯗꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯊꯛꯇꯒꯤ ꯆꯣꯡꯊꯔꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯄꯅ ꯍꯦꯟꯅꯕꯨ ꯃꯑꯣꯡ ꯇꯥꯔꯒꯅꯤ ꯏꯇꯥꯎ." "ꯆꯨꯝꯃꯤ ꯏꯇꯥꯎ ꯁꯒꯣꯜ. ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣ, ꯑꯗꯨꯒ ꯑꯩꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯤ꯫ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯣꯃꯩꯅ "ꯃꯍꯥꯛ
ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯂꯤꯁꯦ ꯃꯅꯤꯡꯂꯣꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯨꯟꯖꯣꯗꯣ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯔ ꯃꯍꯥꯛꯄꯨ ꯂꯥꯛꯅꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯌꯦꯠ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯅ ꯋꯥꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯋꯥꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯈ꯭ꯔꯦ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯀꯨꯟꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯂꯥꯡꯐꯩꯗ ꯂꯩꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯊꯤꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯅꯍꯥꯛꯅꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯗꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯁꯤꯜꯂꯤ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯈꯣꯃꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯤ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯪꯒ ꯑꯩꯒꯗꯤ ꯑꯗꯨꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯆꯥꯡ ꯌꯦꯡꯅꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡ ꯅꯨꯕꯤꯗꯤ ꯁꯣꯛꯀꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯣꯠꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯂꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯅ ꯄꯨꯛꯆꯦꯞꯇ ꯌꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯂꯝꯒꯦ ꯇꯧꯕꯒꯤ ꯆꯩꯔꯥꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯨꯅ ꯀꯟꯊꯔꯛꯏ ꯑꯗꯨꯝꯅ ꯀꯟꯊꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯖꯧꯅ ꯌꯥꯜꯂꯒ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯅꯥꯈꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗꯦ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯥꯡꯉꯨ ꯅꯪꯁꯨ ꯈꯥꯡꯉꯨ ꯅꯪꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯅꯪꯕꯨ ꯂꯥꯛꯅꯔꯕꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯈꯪꯉꯨ ꯅꯪꯒ ꯑꯩꯒꯗꯤ ꯁꯦ ꯅꯨꯡꯒ ꯌꯦꯔꯨꯝꯒꯨꯝꯕꯅꯤ ꯑꯩꯅ ꯅꯨꯡ ꯅꯪꯅ ꯌꯦꯔꯨꯝ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯅꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯉꯥꯎꯍꯟꯅꯕ ꯁꯤꯜꯂꯝꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯨꯟꯖꯣꯒꯤ ꯃꯅꯪꯒꯟꯗ ꯀꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯇꯣꯟ ꯃꯌꯥꯗꯒꯤ ꯌꯥꯝꯂꯕ ꯏꯈꯤꯡꯁꯤꯡ ꯍꯩꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯃꯥꯏꯀꯩ ꯉꯥꯛꯂꯤꯕ ꯂꯥꯌꯥꯝꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯝꯗꯦ ꯀꯨꯟꯖꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯀꯣꯛꯇꯪ ꯅꯣꯟꯊꯕ ꯅꯠꯇꯅ ꯃꯁꯥ ꯌꯥꯎꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯛꯅꯔꯝꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯩꯅꯕꯨ ꯍꯥꯟꯅ ꯍꯧꯔꯕꯁꯨ ꯅꯪꯅꯕꯨ ꯍꯥꯟꯅ ꯍꯧꯔꯕꯁꯨ ꯏꯕꯥꯅꯤꯁꯦ ꯅꯥꯀꯜ ꯑꯃꯃꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯂꯝꯕꯥ ꯌꯥꯔꯣꯏ ꯅꯨꯡꯒ ꯌꯦꯔꯨꯝꯒꯨꯝꯕꯅꯤ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯅꯪꯅ ꯌꯦꯔꯨꯝ ꯑꯩꯅ ꯅꯨꯡ ꯅꯠꯇꯦ ꯅꯪꯅ ꯅꯨꯡ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯌꯣꯠ ꯑꯣꯏꯒꯗꯕꯅꯤ ꯈꯪꯒꯅꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯦ ꯑꯩꯒꯤ ꯈꯨꯕꯥꯛꯀꯤ ꯑꯅꯥꯕꯁꯤ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯊꯣꯛꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯒꯤꯔꯤ ꯇꯛꯇꯨꯅ ꯊꯥꯗꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯧꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ
ꯅꯪꯒꯤ ꯅꯀꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯃꯥꯏꯊꯤꯗꯨꯅꯇ ꯂꯩ ꯃꯥꯏꯊꯤꯕ ꯎ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯨꯛꯇꯠꯂꯦ ꯑꯗꯨꯒ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯗꯦꯛꯇꯨꯅ ꯃꯥꯡꯍꯟꯈꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣ ꯏꯃꯨꯡ ꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩꯗꯣ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝꯗꯨ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯂꯕꯅꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯔꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯈꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯈꯣꯃꯩꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ ꯀꯨꯟꯖꯣꯗꯣ ꯃꯁꯝ ꯃꯅꯥ ꯀꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯤ ꯃꯀꯣꯏ ꯁꯥꯡꯈ꯭ꯔꯤ ꯃꯁꯝ ꯁꯥꯡꯈ꯭ꯔꯤ ꯌꯦꯡꯕꯗ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯟꯖꯣꯗꯨꯕꯨ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯣꯏꯗ꯭ꯔꯅꯦ ꯑꯗꯨꯉꯩ ꯑꯩꯅ ꯃꯉꯣꯟꯗ ꯆꯩꯔꯥꯛ ꯆꯩꯈꯦꯡ ꯈꯔ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯃꯀꯣꯛ ꯂꯩꯈꯠꯈꯤꯗꯨꯅ ꯉꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯪꯂꯨꯁꯤꯔꯅꯦ ꯍꯪꯉꯣꯏꯗꯍꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯕ ꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯪꯖꯔꯨꯅꯤ ꯀꯥꯟꯅꯗꯦ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯃꯜꯂꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯗꯨꯝ ꯆꯥꯊꯣꯛꯀꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩ ꯈꯣꯃꯩ ꯈꯨꯔꯥ ꯀꯩ ꯂꯩꯔꯤ ꯈꯨꯔꯥ ꯈꯨꯔꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯍꯣꯏ ꯑꯩꯅꯁꯨ ꯅꯪꯕꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯩꯅ ꯅꯪꯕꯨ ꯎꯗꯕ ꯀꯨꯏꯕꯒꯤꯅꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯎꯗꯕ ꯀꯨꯏꯔꯤꯕꯗꯣ ꯑꯧ ꯈꯨꯔꯥ ꯀꯔꯤ ꯇꯥꯛꯄꯤꯒꯦ ꯈꯨꯔꯥ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯍꯩ ꯑꯩꯁꯨ ꯑꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯄꯣꯠ ꯂꯩꯔꯝꯕ ꯎꯕꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯈꯨꯔꯥ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯁꯤꯗ ꯁꯨꯝ ꯁꯥꯁꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯍꯣꯇꯦꯜꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯗꯅ ꯇꯧꯕꯅꯤꯅꯦ ꯈꯨꯔꯥ ꯀꯔꯤꯅꯣꯇꯦ ꯍꯥꯏꯕꯤꯌꯨ ꯑꯇꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯀꯨꯟꯖꯣꯗꯨ ꯃꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯅꯔꯤ ꯃꯗꯨꯕꯨ ꯆꯨꯝꯂꯣꯏꯗ꯭ꯔꯥ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯈꯥꯏꯅꯗꯨꯅ ꯂꯩꯔꯦ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯅꯤꯅ ꯑꯗꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯈꯨꯔꯥ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯈꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯈꯨꯔꯥ ꯅꯠꯇꯦ ꯅꯪꯕꯨ ꯆꯠꯇꯅ ꯈꯣꯠꯇꯅ ꯍꯪꯗꯕ꯭ꯔꯣ ꯈꯨꯔꯥ ꯑꯩ ꯊꯕꯛ ꯆꯤꯟꯃꯟꯕꯁꯤꯗ ꯍꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ ꯂꯨꯅ ꯇꯤꯟꯅꯔꯝꯂꯒ ꯑꯗꯨꯃ ꯇꯧꯕꯗꯣ ꯐꯠꯇꯦꯅꯦ ꯆꯠꯂꯨ ꯍꯣꯔꯦꯟꯂꯥ ꯍꯌꯦꯡꯂꯥ ꯑꯃ ꯆꯠꯅꯅꯕ ꯇꯧꯀꯣ ꯃꯥꯅꯅꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯍꯧꯔꯣꯏꯀꯣ ꯏꯕꯣ ꯑꯧ ꯈꯨꯔꯥ ꯑꯩ ꯍꯣꯔꯦꯟꯗꯣ ꯉꯥꯛꯇꯪ ꯌꯧꯁꯤꯜꯂꯨꯔꯒꯦ ꯍꯣꯏ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯅ ꯑꯗꯨꯝ ꯍꯪꯕ ꯂꯥꯛꯄꯤꯒꯤ ꯋꯥꯅꯤ ꯉꯥꯏꯈꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯀꯨꯟꯖꯣꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯅꯩꯅꯦ ꯃꯗꯨꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯣ ꯈꯨꯔꯥ ꯃꯗꯨ ꯑꯩ ꯈꯪꯗꯦꯗ ꯍꯣꯔꯦꯟ ꯆꯠꯂꯒ ꯑꯩ ꯍꯪꯒꯦ ꯑꯦꯔꯥ ꯅꯪꯁꯨ ꯏꯉꯥꯎ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯅꯪꯅ ꯍꯪꯕꯗ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯥꯅ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏ ꯁꯨꯔꯨꯟꯖꯣꯏꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤ ꯑꯃꯔꯣꯝꯗ ꯀꯨꯟꯖꯣ ꯃꯍꯩ ꯃꯁꯤꯡ ꯄꯥꯕ ꯃꯇꯝꯗ ꯀꯥꯎꯖꯟ ꯊꯤꯔꯤꯕꯗꯨ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅꯕꯒꯤ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯊꯪ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯍꯩꯕꯁꯨ
ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯁꯨꯔꯟꯖꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯗꯤ ꯑꯩꯁꯨ ꯑꯐꯥꯎꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯈꯣꯡꯁꯥꯜꯂꯒꯦ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯕꯁꯨ ꯐꯔꯗꯨꯅ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯉꯩ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯅꯝꯃꯨꯕꯗ ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯍꯥꯡꯇꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯊꯣꯡꯁꯤꯁꯨ ꯂꯣꯟꯗꯦꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯔꯤꯛ ꯐꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯅꯍꯥꯛꯄꯨ ꯂꯣꯠꯂꯤꯕ꯭ꯔꯥ ꯏꯇꯥꯎ ꯀꯨꯟꯖꯣ ꯀꯧꯔꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯀꯨꯟꯖꯣꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯣꯃꯩꯅ ꯀꯥꯟꯅꯗ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯐꯩ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡꯗꯨꯒꯤ ꯃꯈꯥ ꯇꯝꯕꯤꯔꯝꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯟꯖꯣꯕꯨ ꯀꯧꯗꯨꯅ ꯊꯤꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯑꯃꯅ ꯈꯣꯃꯩ ꯇꯥꯃꯣ ꯀꯨꯟꯖꯣꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯣ ꯑꯩꯗꯤ ꯃꯥ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯡꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯈꯣꯃꯩ ꯑꯁꯤꯅ ꯉꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔꯒ ꯀꯨꯟꯖꯣ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯈꯣꯏ ꯄꯥꯔꯇꯤꯁꯤ ꯀꯩꯅꯣꯃꯩ ꯇꯧꯔꯤ ꯍꯟꯗꯛꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯣꯃꯩ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯊꯕꯛ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀꯨꯟꯖꯣ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯒꯤ ꯂꯝꯕꯤꯒꯤ ꯃꯦꯞ ꯑꯗꯣ ꯃꯍꯥꯛꯅ ꯍꯪꯂꯕꯗ ꯁꯨꯔꯟꯖꯣꯏꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯂꯤ ꯑꯃꯔꯣꯝꯗ ꯀꯨꯟꯖꯣꯗꯤ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯊꯥ 5-6 ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯀꯔꯤ ꯊꯥ 5-6 ꯆꯪꯒꯗꯧꯔꯤꯕ ꯆꯪꯕ ꯃꯈꯩ ꯆꯪꯖꯔꯁꯅꯨ ꯏꯇꯥꯎ ꯑꯩꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯆꯠꯂꯤꯕꯗꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯗꯥꯏ ꯅꯪꯒꯤ ꯆꯦꯅꯥ ꯑꯗꯨ ꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯞ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯂꯩꯋꯥ ꯈꯔ ꯀꯥꯝꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯁꯦ ꯃꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯂꯥꯜꯂꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯏꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯐꯨꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯥ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯂꯥꯜꯂꯦ ꯈꯪꯕꯤꯔꯣ ꯐꯒꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯂꯕꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯇꯝꯕꯤꯔꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯇꯥꯎꯗ ꯑꯃꯨꯛ ꯇꯝꯖꯒꯦ ꯑꯩ ꯆꯠꯆꯔꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯄꯔꯞ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯅ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯔꯥꯏꯕꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯇꯧꯈꯤ ꯃꯁꯦ
ꯑꯩꯅ ꯇꯧꯔꯕꯗꯤ ꯂꯝ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯏꯂꯥꯏ ꯂꯥꯏꯅ ꯌꯧꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯁꯔꯟꯖꯣꯏ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯈꯔ ꯍꯩꯕ ꯍꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯅꯪꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯇꯥꯛꯅꯔꯦꯗꯣ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯏ ꯃꯔꯤꯛ ꯑꯃ ꯊꯥꯗꯒꯅꯤ ꯍꯥꯏꯔꯤꯕ ꯏ ꯃꯔꯤꯛ ꯑꯁꯤꯅ ꯅꯥꯀꯟꯗ ꯀꯩꯗ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯦꯜ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏ ꯃꯔꯤꯛ ꯑꯁꯤꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯆꯨꯝꯃꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯍꯩꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯏꯇꯥꯎ ꯈꯣꯃꯩꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯩꯊꯦꯡ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯗꯨꯅ ꯍꯥꯠꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯈꯪꯂꯤꯕ ꯃꯗꯣ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯈꯔꯗ ꯑꯣꯏꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗꯕ ꯁꯥꯔꯤ ꯃꯇꯝ ꯑꯃꯨꯛ ꯍꯪꯀꯠꯍꯟꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯇꯝꯂꯤꯕꯖꯥꯠꯅꯣ ꯐꯩ ꯑꯩꯁꯨ ꯃꯗꯣ ꯍꯩꯅꯅꯕ ꯇꯝꯒꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯈꯟꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯦꯟꯊꯠꯂꯒ ꯏ ꯃꯔꯤꯛ ꯑꯃ ꯌꯦꯛꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯦꯃꯥꯏ ꯑꯗꯨꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏ ꯑꯗꯣ ꯀꯟꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯐꯩ ꯆꯦ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯀꯤꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯨ ꯂꯩꯇꯦ ꯃꯈꯣꯡꯅ ꯄꯣꯊꯥ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯆꯠꯄ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯌꯧꯈ꯭ꯔꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯜꯂꯗꯨꯅ ꯀꯨꯟꯖꯣ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯨꯟꯖꯣꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯀꯨꯟꯖꯣꯗꯨ ꯇꯨꯝꯂꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯎꯅꯕꯤꯔꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯍꯥꯏꯗꯨꯅ 4-5 ꯀꯧꯔꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯁꯤ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯃꯟꯅꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯏꯇꯥꯎ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯃꯍꯩ ꯇꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯒꯗꯕ ꯂꯩꯇ꯭ꯔꯦꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯤꯗꯕꯅꯤ ꯏꯇꯥꯎꯅꯦ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯗꯨꯅ ꯈꯨꯗꯛꯇ ꯌꯥꯏꯕꯤ ꯂꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯏꯆꯥ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯐꯔꯦ ꯉꯔꯥꯡꯁꯨ ꯂꯥꯛꯂꯦ ꯉꯁꯤꯁꯨ ꯂꯥꯛꯂꯦ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯗꯣ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯖꯧꯔꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯜꯂꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕ ꯃꯈꯣꯏ 5-6 ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯗ꯭ꯔꯨꯛ ꯊꯧꯈꯤꯕꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯖꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃ ꯈꯟꯗꯨꯅ ꯑꯩꯅ ꯈꯨꯅꯦꯠ ꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯩꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯂꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯧꯈ꯭ꯔꯒꯅꯤꯗ ꯐꯔꯦ ꯑꯗꯨꯝꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯀꯨꯟꯖꯣꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯈꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯈꯨꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯧꯕ ꯂꯩꯆꯤꯟ ꯊꯥꯖꯤꯟꯈ꯭ꯔꯤ ꯂꯩꯆꯤꯟ ꯊꯥꯃꯟꯈꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯁꯒꯣꯜ ꯊꯧꯕꯁꯤꯡ ꯑꯗꯣ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯃꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯄꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯤꯡꯊꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯞ ꯐꯨꯔꯨꯕꯗ ꯅꯨꯄꯥꯗꯣ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ
ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯤ ꯁꯒꯣꯜ ꯑꯃꯅ ꯌꯥꯝꯅ ꯂꯥꯞꯅ ꯊꯧꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯀꯅꯥꯅ ꯊꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯂꯩꯆꯤꯟ ꯊꯥꯔꯝꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯤ ꯌꯥꯝꯅ ꯀꯨꯡꯅ ꯊꯥꯃꯟꯈꯤꯕ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯎꯈꯤꯗꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇꯅ ꯈꯪꯅꯔꯨꯗ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯩꯈꯨ ꯍꯥꯏꯕꯗꯤ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯅꯩ ꯁꯒꯣꯜ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯅꯤꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯁꯦ ꯅꯍꯥꯟꯋꯥꯏꯗ ꯁꯒꯣꯜ ꯂꯥꯛꯄꯤ ꯍꯥꯏꯗꯅ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯍꯥꯛꯅ ꯁꯒꯣꯜꯁꯤꯡꯕꯨ ꯇꯥꯗꯨꯅ ꯐꯥꯗꯨꯅ ꯆꯥꯏ ꯍꯥꯏ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜ ꯂꯥꯛꯄꯤ ꯍꯤꯡꯆꯥꯕꯅ ꯆꯠꯊꯣꯛꯂꯝꯕ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯜꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯊꯧꯅꯈꯤ ꯑꯗꯨꯒ ꯁꯒꯣꯜ ꯂꯥꯛꯄꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯒꯣꯜ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯃꯤꯟꯅꯈ꯭ꯔꯤ ꯀꯨꯟꯖꯣꯗꯤ ꯁꯒꯣꯜ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯥ ꯀꯌꯥ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯃꯩꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯣꯃꯩꯗꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯕ ꯉꯝꯕꯅꯤꯅ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯗꯨ ꯉꯝꯗꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕꯅꯤನ ꯀꯨꯟꯖꯣꯗꯤ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯦꯃꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯌꯧꯒꯗꯕ ꯄꯟꯊꯨꯡ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯔꯣ ꯊꯝꯕꯥꯜ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯁꯨ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯗꯨꯅ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯊꯔꯣ ꯃꯔꯤꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛꯇꯠꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯝꯕꯤꯗ ꯂꯥꯃꯛꯄ ꯃꯇꯝꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯃꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯊꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯇꯧꯔꯕꯁꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯑꯣꯡ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯈꯣꯃꯩꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯥꯄꯤꯇꯅ ꯐꯨꯟꯖꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯤꯕꯗꯒꯤ ꯏꯍꯥꯡ ꯍꯥꯡꯅ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯆꯥꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯂꯩꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩꯅ ꯇꯧꯍꯜꯂꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯣꯃꯩꯕꯨ ꯍꯟꯅ ꯊꯥꯒꯠꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯍꯦꯛꯄ ꯑꯃꯗꯤ ꯆꯥꯕ ꯂꯣꯏꯔꯛꯂꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯀꯥꯈꯠꯂꯒ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯗꯣ ꯀꯌꯥ ꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯐꯝ ꯑꯗꯣ ꯌꯧꯕꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯈꯤꯒꯅꯤ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯛꯈꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯂꯥꯏꯌꯦꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯇꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯤ ꯂꯝ ꯑꯁꯦ ꯅꯛꯅꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯊꯥ 3 ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯆꯤꯡꯂꯣꯟ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯑꯣꯡ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯂꯣꯏꯅꯕꯗ ꯅꯠꯇꯅ ꯆꯪꯕ ꯌꯥꯗꯕ ꯈꯨꯡꯒꯪ ꯃꯌꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨꯁꯨ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯈꯪꯗꯕꯅꯤꯅ ꯀꯨꯟꯖꯣ ꯊꯋꯥꯏ ꯋꯥꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯃꯌꯥꯝꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯌꯦꯛ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯈꯣꯃꯩꯅ ꯍꯥꯟꯅ ꯄꯣꯊꯥꯔꯝꯕ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯃꯅꯥꯛ ꯑꯗꯣ ꯌꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯉꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯅꯨꯡ ꯃꯔꯤ ꯈꯤꯜꯂꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯄꯣꯠꯂꯝ ꯆꯤꯔꯝ ꯈꯔꯁꯨ ꯂꯩꯔꯤ ꯃꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯈꯔ ꯁꯣꯜꯂꯒ ꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯌꯦꯡꯉꯤ
ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯥꯏꯕ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯈꯤꯕꯒꯤ ꯃꯃꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯅ ꯉꯝꯂꯤꯁꯦ ꯀꯔꯝꯕ ꯑꯃꯥꯏꯕꯕꯨ ꯑꯣꯏꯔꯤꯒꯕ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗ ꯆꯠꯇꯨꯅ ꯑꯩꯅ ꯒꯨꯔꯨ ꯕꯣꯔꯤꯗꯨꯅ ꯇꯝꯖꯔꯕꯗꯤ ꯈꯣꯃꯩꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤꯁꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯝꯕ ꯂꯣꯏꯔꯒ ꯍꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯁꯨ ꯆꯤꯡꯒꯤ ꯅꯨꯡꯄꯥꯛꯇ ꯏꯔꯨꯖꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯗꯨꯅ ꯇꯝꯂꯤꯕ ꯖꯥꯠꯂꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯁꯨ ꯃꯍꯩ ꯇꯝꯂꯨꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯗꯤ ꯑꯩꯅ ꯍꯩꯒꯗꯧꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯍꯩꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯅꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯇꯥꯛꯄꯤꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯒ ꯃꯊꯪ ꯌꯧꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯠꯇ ꯃꯍꯥꯛ ꯐꯝꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯈꯤ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯗ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯥꯍꯨꯝ ꯈꯔ ꯐꯪꯉꯤꯅ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯖꯥꯠꯅꯣꯅꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯀꯨꯜꯂꯝꯕꯗꯒꯤ ꯐꯨꯔꯨꯡ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯈꯪꯂꯩ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯇꯥꯔꯝꯕ ꯆꯤꯡ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯒꯣꯔꯣ ꯂꯩ ꯑꯃ ꯆꯤꯡꯗꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ ꯖꯒꯣꯔꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯒꯣꯔꯗꯣ ꯌꯦꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯀꯨꯞ ꯂꯩꯉꯣꯏ ꯈꯔ ꯃꯍꯥꯛꯅ ꯈꯨꯟꯒꯠꯂꯛꯂꯒ ꯆꯥꯏꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯗ ꯁꯒꯣꯜ ꯑꯁꯤ ꯏꯍꯟꯗꯦꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯀꯨꯟꯖꯣꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯈꯤ ꯑꯗꯨꯝꯅ ꯃꯃꯥꯏꯗꯒꯤꯅ ꯃꯁꯥ ꯈꯣꯏꯗꯧ ꯐꯥꯎꯕ ꯅꯥꯟꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯃꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯠꯇꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯨꯠ ꯃꯁꯥ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯕ ꯀꯤꯔꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯩꯅ ꯍꯤꯞꯆꯤꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯐꯨꯝꯈꯤꯕ ꯖꯒꯥꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗꯕꯨ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯖꯥꯠꯂꯥ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯑꯃꯥꯏꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯩ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯍꯤꯡ ꯂꯦꯛꯂꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯁꯤꯔꯝꯒꯅꯤꯗ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯇꯪꯒ ꯍꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯤ ꯀꯌꯥꯗ ꯀꯣꯡꯒꯗꯕ ꯑꯁꯨꯝꯅ ꯈꯟꯅ ꯁꯒꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯂꯣꯟ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯒꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯊꯧꯒꯠꯂꯛꯂꯤꯕꯁꯤꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯡ ꯌꯧꯔꯦꯗꯅ ꯌꯦꯡꯊꯈꯤꯕꯗ ꯐꯖꯔꯕ ꯈꯨꯡꯒꯪ ꯑꯃꯁꯨ ꯎꯔꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯊꯪ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯅ ꯂꯝꯕꯤ ꯍꯪꯖꯔꯕꯗꯤ ꯁꯣꯏꯗꯅꯁꯨ ꯐꯪꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯥꯔꯤꯕ ꯑꯌꯦꯛꯄ ꯂꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗꯁꯨ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯌꯧꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ ꯊꯥ ꯀꯌꯥ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯐꯥꯎꯕꯗꯤ ꯄꯥꯛꯀꯗꯧꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯩꯅ ꯄꯨꯡꯉꯥꯟ ꯊꯥꯜꯂꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯒꯣꯜ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯨꯟꯖꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯤ
ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯃꯊꯥ ꯁꯥꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯁꯖꯤꯛ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏꯅꯦ ꯊꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯦ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯖꯤꯛ ꯍꯅꯧ ꯆꯥꯕꯗꯨ ꯅꯕꯨꯛ ꯊꯜꯂꯔꯩꯅꯤ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨ ꯊꯧꯊꯕ ꯋꯥꯒꯅꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯃꯁꯤꯗꯩꯁꯤꯗ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯂꯒ ꯊꯧꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯁꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯄ ꯆꯤꯡꯃꯥꯏꯔꯣꯝꯗꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯔꯣꯏ ꯉꯝꯂꯤꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯅꯥꯀꯟꯗ ꯀꯨꯝꯊꯈꯤꯕꯁꯤꯗꯅ ꯖꯛ ꯂꯥꯎꯅ ꯉꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯐꯔꯦ ꯃꯁꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯆꯠꯅ ꯀꯨꯝꯊꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯕꯗꯣ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯛꯇꯨꯅ ꯃꯈꯥꯔꯣꯝꯗ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯏ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 8-9 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏ ꯈꯛꯇꯗ ꯆꯤꯡꯈꯣꯡ ꯌꯧꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯞꯇꯨꯅ ꯅꯥꯟꯊꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯅꯞꯇꯨꯅ ꯇꯞꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯌꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯒꯣꯜ ꯑꯗꯨꯗꯤ ꯖꯔ ꯑꯁꯨꯝ ꯅꯥꯟꯊꯈꯤꯕꯅ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯛ ꯄꯟ ꯖꯔ ꯑꯃꯨꯛ ꯅꯥꯟꯊ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯛ ꯄꯟ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯥ ꯐꯥꯎꯕꯗꯤ ꯌꯧꯔꯛꯈꯤ ꯀꯨꯟꯖꯣ ꯃꯈꯥ ꯌꯧꯔꯕꯗ ꯋꯥꯕꯅ ꯇꯞ ꯇꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯈꯨꯡꯒꯪ ꯑꯗꯣ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤꯅ ꯂꯣꯏꯅꯃꯛ ꯈꯟꯖꯤꯟꯈꯤꯕꯅ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯌꯦꯛꯄ ꯂꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯕꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯤ ꯇꯥꯕ ꯃꯥꯟꯕ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯨꯗ꯭ꯔꯨꯛ ꯁꯒꯣꯜꯗꯣ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥ ꯌꯦꯛꯇꯝꯕ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯃꯨꯇ꯭ꯔꯤ ꯑꯅꯤ ꯌꯦꯛꯂꯒ ꯊꯝꯕ ꯁꯅꯊꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯈꯨꯡꯒꯪ ꯌꯧꯔꯕ ꯖꯥꯠꯂꯅꯦ ꯃꯁꯤꯗꯤ ꯆꯥꯎꯔꯕ ꯁꯥ ꯑꯃꯒꯤ ꯃꯀꯣꯛ ꯊꯦꯠꯂꯤꯗꯅ ꯑꯆꯝ ꯆꯝꯕ ꯈꯨꯡꯒꯪ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯁꯨꯝꯅ ꯈꯟꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯧꯔꯥꯡ ꯁꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯃꯤꯌꯥꯝ ꯇꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯔ ꯇꯞꯊꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯥꯡ ꯇꯥꯛꯅꯕꯗ ꯁꯤꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯁꯤ ꯃꯐꯝ ꯑꯃꯈꯛ ꯊꯤꯖꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯑꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯑꯃꯥꯏꯕ ꯇꯝꯃꯟꯅꯕ ꯑꯣꯖꯥ ꯊꯤꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯈꯜꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯃꯥꯏꯕꯅꯣ ꯃꯤꯑꯣꯏꯕꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯤꯕꯨ ꯑꯅꯥꯕ ꯐꯍꯟꯕ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯃꯍꯩꯒꯤ ꯃꯌꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣꯅ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯁꯥꯟꯅ ꯑꯃꯒꯨꯝꯕꯅꯤ ꯂꯥꯎ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯃꯥꯏꯕꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯇꯝꯂꯨꯒꯅꯤ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤꯅꯦ ꯂꯥꯎ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯑꯍꯥꯟꯕꯗ ꯂꯩꯍꯧꯔꯤꯕ ꯁꯅꯊꯣꯡ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯅꯊꯣꯡ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯁꯅꯊꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯔꯤꯅꯣ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯛꯂꯤ ꯃꯗꯨ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯀꯨꯟꯖꯣꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯠꯇꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯕ ꯍꯅꯧ ꯈꯔ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯨꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯁꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯤ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇ ꯄꯤꯖꯕꯤꯌꯨꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗ ꯅꯣꯛꯂꯒ ꯄꯤꯖꯒꯅꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯂꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯅꯣꯛꯂꯒ
ꯀꯨꯟꯖꯣꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯁꯤ ꯂꯥꯛꯂꯒ ꯑꯩ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯔꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯕꯒꯨꯝ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯉꯤꯗ꯫ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯣꯠ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨ ꯇꯁꯦꯡꯅ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯨꯈꯝ ꯑꯃꯗ ꯐꯖꯅ ꯊꯣꯡ ꯊꯥꯛꯂꯕ ꯃꯊꯦꯜꯁꯤꯡ ꯑꯃꯗꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯂꯥꯃꯟꯈꯤꯕꯅ ꯃꯗꯨ ꯆꯣꯞ ꯆꯣꯞ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯒ ꯑꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯄꯣꯛꯉꯩꯗꯒꯤꯕꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯒ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯃꯍꯩ ꯑꯗꯨ ꯈꯛꯇꯃꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯖꯈꯤꯒꯦ꯫ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯤꯕꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯇꯝꯁꯤ ꯑꯩꯅ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯄꯥꯊꯣꯛꯅ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯅꯪꯕꯨ ꯄꯨꯕꯤꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯃꯤꯇ꯭ꯔꯪ ꯃꯌꯥ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯍꯜ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯀꯨꯟꯖꯣꯗꯣ ꯋꯥꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯟꯖꯣꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯗ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯐꯃꯨꯡꯗꯒꯤ ꯌꯥꯟꯊꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯏꯔꯨꯖꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯀꯨꯟꯖꯣꯗ ꯅꯣꯛꯁꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯑꯃꯅ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯂꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯪꯅ ꯆꯠꯈꯤꯕ ꯌꯥꯔꯔꯣই꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯗ ꯀꯤꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯑꯗꯨꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯌꯥꯅꯣ ꯍꯟꯗꯣꯛꯆꯔꯝꯂꯒꯦ꯫ ꯃꯍꯥꯛ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯃ ꯅꯪ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯅ ꯀꯨꯟꯖꯣꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯃꯨꯁꯤꯟꯃꯨꯏ꯫ ꯑꯗꯨꯗꯨꯒ ꯏꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯂꯕ ꯇꯣꯔꯕꯥꯟꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯔꯕꯥꯟ ꯑꯁꯤꯒꯤ ꯍꯦꯛ ꯍꯥꯏꯕꯗꯤ ꯂꯩꯔꯥꯏ ꯑꯁꯤ ꯖꯛ ꯂꯥꯎꯅ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯥꯈꯠꯄ ꯉꯝꯒꯗꯕꯤ ꯋꯥ ꯂꯩꯇꯦ꯫ ꯇꯣꯔꯕꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯨꯟꯖꯣꯗ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯔꯥꯏ ꯑꯁꯤꯗꯒꯤ ꯐꯨꯠ 5 ꯂꯨꯊꯅ ꯂꯩꯔꯒ ꯏꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯨꯁꯤꯟꯃꯨꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯟ ꯀꯥꯡ ꯑꯃꯗꯤ ꯁꯥꯊꯤꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯂꯪꯊꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯆꯨꯞꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯂꯪꯊꯈꯤꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯂꯪꯊꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯁꯨꯡꯉꯩꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯄꯨꯅꯤꯡꯕ ꯄꯣꯠ ꯄꯨꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯠꯇ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯅꯗꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯏꯟꯊꯨꯔꯛꯄ ꯑꯗꯨꯗ ꯑꯃꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯕꯣꯡ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯀꯨꯟꯖꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ
ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯑꯩꯒꯤ ꯃꯪꯗ ꯀꯩꯅꯣ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯑꯩꯕꯨ ꯃꯨꯁꯤꯟ ꯃꯨꯅ ꯏꯄꯥꯛ ꯄꯥꯛꯅ ꯂꯩꯕ ꯏꯁꯤꯡ ꯑꯃꯗ ꯑꯩꯕꯨ ꯏꯟꯊꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯑꯣ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯐꯔꯦꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯍꯥꯛ ꯊꯣꯛꯂꯛꯂꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯈꯤꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ ꯑꯩꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤꯀꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯣ ꯐꯔꯦ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯊꯣꯛꯂꯝꯗꯥꯏ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯌꯧꯈꯤꯕꯒ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯨꯔꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯉꯩ ꯒꯣꯔꯣ ꯈꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯊꯤꯔꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯐꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯛꯁꯪ ꯂꯩꯇꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯄꯥꯇ꯭ꯔ ꯑꯃꯗꯁꯨ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯂꯩꯔꯪꯅꯆꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯨ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯦꯂꯥꯒ ꯂꯩꯕꯖꯥꯠꯂ ꯑꯩ ꯊꯣꯛꯂꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯈꯤꯒꯦ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯊꯨꯡꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯀꯌꯥꯅ ꯀꯨꯟꯖꯣꯗ ꯈꯪꯍꯧꯗꯅ ꯆꯥꯛ ꯂꯥꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯅꯝꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯔꯦꯗ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯥꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯑꯗꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯑꯁꯨꯝ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯤꯖꯔꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯃꯩꯅ ꯉꯥꯟꯅ ꯊꯥꯜꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯖꯒꯥꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯔꯤꯕꯗꯨ ꯀꯨꯟꯖꯣꯅ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯝꯂꯛꯂꯤ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯁꯤ ꯑꯃꯥꯏꯕ ꯇꯝꯕꯤꯒꯦ ꯍꯥꯏꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯎꯔꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯥ ꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯆꯥꯅ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯍꯧꯅꯁꯨ ꯅꯣꯛꯁꯜꯂꯤ ꯀꯨꯟꯖꯣ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯃꯤꯅꯧ ꯑꯣꯏꯕꯁꯤꯗ ꯑꯗꯨꯛ ꯅꯣꯛꯅꯗꯨꯅ ꯅꯣꯛꯂꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯠꯅꯕꯤꯁꯤ ꯈꯪꯗꯕꯅꯤꯅ ꯅꯪꯗꯤ ꯏꯉꯥꯎ ꯉꯥꯎꯔꯨꯔꯤꯅꯤ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯅꯇꯧꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯣꯛꯅꯤꯡꯗꯨꯅ ꯑꯗꯨꯛ ꯅꯣꯛꯂꯤꯕꯒꯤ ꯋꯥꯅꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯁꯤꯗ ꯐꯝꯃꯨ ꯑꯗꯨꯒ ꯆꯥ ꯊꯛꯂꯤꯕꯁꯤꯡꯁꯤ ꯅꯪꯁꯨ ꯌꯥꯎꯁꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯌꯦꯡꯊꯨꯔꯨꯕ ꯃꯇꯝꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯀꯨꯟꯖꯣꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯈꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯤꯉꯩ ꯈꯨꯜꯂꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯤꯖꯔꯕ ꯖꯒꯣꯏ ꯀꯌꯥ ꯁꯥꯔꯤ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯇꯥꯟ ꯊꯥꯗꯨꯅ ꯈꯨꯕꯥꯛ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯨꯔ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯡꯂꯤ ꯑꯁꯤꯒꯨꯝꯂꯕ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯄꯤꯛ ꯊꯜꯂꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯨꯟꯖꯣ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯜꯂꯤ ꯉꯁꯤꯁꯤ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯩꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯆꯪꯁꯤꯜꯂꯨꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯃꯌꯥꯝ ꯂꯥꯡꯂꯤꯕꯁꯤꯗ ꯌꯥꯎꯗꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯎꯅꯤꯡꯗꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯅꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯐꯝ ꯑꯃꯁꯤꯗ ꯂꯩꯔꯛꯂꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯈꯪꯂꯛꯀꯅꯤ ꯐꯔꯦ ꯆꯥꯕ ꯊꯛꯄꯗ ꯂꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯇꯧꯔꯤꯕꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯛꯈꯤꯒꯦ ꯍꯥꯏꯔꯤ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯅꯍꯥꯛꯅ ꯌꯦꯡꯕꯁꯤꯡꯁꯦ ꯄꯦꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯍꯜ ꯑꯗꯨꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯀꯔꯤ ꯂꯩꯕꯒꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯥꯎꯕꯗꯒꯤ ꯍꯪꯂꯨꯗ꯭ꯔꯦ
asumna mayam ado langbaga khotpaga mayam sing adu punamak thauram loiraba matungda magi mayumda loinamak changnakhri kunjo mathangta mafam aduda phamdun lehori mahakti yaman nungaina ingna sikna mafam aduda leiri mahakti ngasaiju tumthok lurbarina tumningdrei mafam aduda thaliba maingal aduna mahakti tasengna angakpa phajaba ama haibado udun lehori matam aduda kunjona khul adugi akoibada asum asum yengthokibada khul adugi akoibada wanglaba cheklon sing kakhatlibado kunjona ui matam aduda kunjona karino ne khul asigi arapada aina leiriba sidagi khara chathokraga masidagi khagat khibasina arapa phawba wanglaba chekpanna khagat ibasibu karigi werba janno kana kana gumbana khul asida landarakpa ngamdana ba tawba sodina weramgani asuk jamna phajaba ing chikpa harau nuaina panba khuldi imana pongai dabu uraktri asomna khandro leiri ngai yengbada othokna phajakraba singlem khraba nupi yama mahaki manakta sangsilakli arduga phamthari nupi aduna tamosibu kadai dagi lakpibano ibeba aisi yamna thapa mafam amadagi maramamagi damak laklibani aisi amaiba amasu oiribani adomna hairubada nupi do machiman khumduna nokli nupi adugi minok amadi lawriba mawng atutta kunjo do masadu pungsum sungatpagum tawri matam aduda kunjona ibi amadi kari ming kauba kadai waidagino adumna hangrubada nupi aduna mahaki maming taklaga mahak mafam masidagi khara challaga leiriba yum masidagi ni haiduna takli matam aduda kunjona phare phare adudina haksu changlo aisu yumda changkhragi hairam laka kunjo phugagutuna chatnaba tawi matam aduda nupi aduna kunjoda munna yenglaga hairi yumda chatpa harisibu karamba yumno adumna hanglakpada kunjona aibu ngasai pusan birakpa ahal adugi yumdani asomna harbada nupi do hauna nokli masidagi di kunjona angawi wera male masaki pha faje kai pamukhreda hairam laga kunjo do chatkhri masidagi ahal adugi yumdo mahana sum thirakpada ahal adugi yumga chap panaba yumgi yum ngakta ngai khri kunjona karino da leiba yum singsibu chap marana saine makhoi si pukchen khojen di chap manai haibasu takli ni tawrise asomna khalaga kunjona ahal adugi mayum ni khangtuna changluba yum adutta miyoi kaya ama tumdro lerami matam aduda kunjona soire khaladuna mahak amuk tholakle adu yum amada muk changlui mardasu miyoi mayam ama tumdro lerami matam aduda kunjona karino aina changlu ba yum khurimakta miyoi mayam ama tumdro hetam lerami aduga tumlam liba miyoi singadusu iman manabagum tawri karino ina tawri basibo aiba mikap thoktribrane adumna wakhal khallaga mahana chakadaba maikai aduta yengno leiri ngai nupi amana tungdagi lambi ngawrabro adumna hanglakpada kunjona kananona ibema nang yagi tungina adum leirabro adumna hanglakpada nupi aduna tamosi lambi ngawwa mali ai thinbirama ke lao asomna hairaga kunjoge makut adu paiduna mahanga thinbirage haiduna singlamjingduna chatli matam aduta kunjona masigi nupi si masak matawna phajariba masa sina maror matabu patobu padana magi sibu aingonda ngawriba gaidurani matinga su pangbiri ni se kunjona adumna mathamoida khallibadu nupi aduna khangbagum kunjoda yengna nokmi masidagi di nupi aduna makut chamtuna sampuraklaga tu sida leire sida sango asomna harakpada kunjona sida hidara asomna haraga mahana thong hangtuklubadadi mahapu pusanbirakiba ahalado tumlaga leirami masidagi di kunjona nupi aduda yamanungaire chan hairam laga mahak manungda changkhri aduga thong ado pona pansangi haiduna tawbadadi thong ado pona yauromdi ngasanba khatamak yaba thongni matam aduda kunjona karino ne thong sibu pona pandini huran sintiga amata laitaba khungangnida asomna hairaga mahaksi thongdu ngasallamlaga ahal laduna tumliba adugi manakta khara changsilaga mahaksu adumak tumthaduna haibadi hipthaduna leiri matam aduta mahaku pubirakpa nupi adudi mafam amatagi mafam amata paiduna chakri haibadi mahaki mayum jangwanaba masa phandoktuna paraga chakhi adubu kunjodi nupi aduna tawribado ubrati masigi matung kunjo ningaidana adumak tumthakri mathangi ayukni kunjona yahaurakpada kana amata mahaki manak leiramdi ahal adusu leiramdi masidagi kunjona mapan thoki haiduna thok hangdoktuna mapan ga saktam matu yengrubadadi angak pasaktam ama uki